nelgi pungningi wamna taramnok chobagoloina na ikok nona khurumjari ngasi miyamgi pungningi warolgi mangoina na hauji ki nungchigi phongni ba pausi singi headlines kra wena thamjari state mangagi assembly election gi mikhal gi counting haukibagoloina na assam natana BJP gi naitum lenga leira roi hai West Bengal da Mamata Banerjee gi lenga amuk halakpada Prime Minister nasu nungaiba paujel tharakre Positive ki changdi chaniga yankhai taruk ta handaraki numit humni da thangna na miyoi manga sibagi laikhidabagi masing ase haujik pulapna Manipur gi oina lairibasi samriga tara manga sukre lenga na vaccine lak ahumgi order tokre Active case asi haujik oina leiriba masing lising amaga chanipan kulhumdoi surabasu COVID care center mapan gi capacity gi phamung leiriba si samapan kunga manga khutamak leiri masini yamna mi paningai oi wafam se haujik oina active case asi lising amaga chanipan kunga humdoi anabagi masing asi leirasu COVID care center mapan gi apun bapun silaga leiriba phamung masing ase sumnatangi chamapan ga kun manga khtamang Modern College da suwangkai SC gi COVID care center hangdok na nabawari plawkre Amaromda All Manipur Recognized Private School Welfare Association Imphal Maikai gi Secretary W Surjit na Chief Minister da pisin khiba memorandum amada haujik oiriba COVID ki ani su web asina maram oiduna Central Board of Secondary Education na April 10 da pangthokni haiduna notification amagi matung ina haikiba maduda pangthorka da class 10 gi examination cancel tawkiba dugumna Manipur gi Board of Secondary Education Manipur pangthokni haina thorong tormri gi tok thamliba class 10 gi examination asi pangthokpugi mahuta mahiroi sing da promotion piduna atubu matamna mathangi 11 class ta makhata na mahi masing tambada thabak asi lokhat piu haibu wapam phungdorokre IAS officer amadi MCS officer Singh from officer Kuntraga Mari from Hongjin Tokre hai Heroine number 4 go konana miyamna faba security personnel ani thabak tigi suspend tokre COVID-19 gi positive oiriba singa sigi lying nanaba hospital da leiriba phamung punamak big thankre haibadi haujik phamung silemdre loinana RIMS casualty desu khudong chadaba kaya mayuk nare haibase COVID hospital sing da COVID ki oina leiriba phamung RIMS da sumnatangi humbudra manga khaktani Jenims da marfuga taruk Caesar hospital da humbudra ga taret Ras Medicity da kuntraga mapan DCF da trahumdoi CC Singda leiriba sing ase punna homudra tret khaktan Manipur da leiriba apunba masing jili singama yongtri COVID-19 gi government athokpa SOP ngak tab singdagi Manipur police ki mioi chani ga matfuni thoi punna detain tawki lupa lising marfuma thoi ga chatruk khongat ki Anaba losin duna test tokto yadaba singi mathakta aingi oiba action lokhalagani haina sosindro na phongtokre COVID-19 na nari khangaba so losin duna thamba mi khanghaning dabadagi madugi khudong sadaba kaya mayok lagani haiduna losin duna leiriba mi sing adu aingi oiba action lokhatkani haina phongtokre Numit nini ke ponsiluraga pungni funi panda mioi changha ga humbudra manga positive oiki punna ni manga punna tara lekhiti Sahi tara nipanda gina nifuga mari fawagi vaccine kap kudurba sina state asigi igi awat pa mayok narak payana leiri hai yu amasung drug ki polom kya
fagat paleptri loinana United States the COVID-19 laichat asigi laksinana mamaroi ba tangkak ama yauri haiba thajanari China na carrier strike group na South Sea the exercise to hokre Biden gi wafam gi matungina North Korea na US ta haksin na warning tawkre hai Thailand na COVID-19 gi anauba case listing ani maya Thailand gi oina inong nong na lakre Kabul da tengkara mamai chakpa da mi oi taret sigre Mongolia da akan banong lay nungsit na mafamadu gi miyam sing awaba tahan kre South Korea da inong nong na case sa trukka sumna taruk lakre Chinese ki capital Beijing da Vaidu na driver yaw da ba taxi service hokre Hariba Beijing da asigum loba driver yaw da ba taxi na mafamadu da service to ba hokre Telangana gi ahanba oxygen express Hyderabad ta thungba hokre chahi tara nipan digi na nifuga mga fabugi manungi leiba mioi crore yankai mapan vaccine kapada dose crore samaga kungani thogi mathau tai haina center na phongdokre Bihar da kidnap tawkiba LJP gi leader nongmai na kaptuna hatlaga thamlamle Medegi numita masing alba simising na France ki tonga-tongan basaruk singda akan bakhongjang sangshin bahuki. India dagi tunglaba miyoy sing fine lobuga loinena jail da thamlaba yari. Malem ki tonga-tongan lolibak sing na COVID-19 ki anoba asigum laba anirak subagi oina lakliba saipu asina pirakli. Saipu asina maram oiraga khwaidagi saitheng phangliba libak sing manungda malem ki mising yambada ani shuba libak oriba India na oiri. Maram asina megi ohumdagi India dagi Australia da thongkiba miyoy sing fine lobuga loinena chahi manga jail da thamnanaba hukum ama thokpa yana lei haina government phongdokre Japan da magnitude 5.6.8 yona yor habagi thokdok ama thoki Assam Rifles na lupa crore tra humdoigi bayai kaba polom kya phagat khre Police na yu sungpham kara thugai duna mioi aniga kona na polom kya marum phakre hairi Bitop sinmising pusilak pale po haina amukok na phongdorukli COVID amatinan COVID hospital ki oxygen cylinder allocation thokre hari niyamna COVID-19 ki besin laingak na piba chana kanglon gi asigi chana kanglon singak na chatpiu haina sukna phongdorokli MCS IAS officer na director ohenba asi fil asida leriba singbu karem na bani haina phongdorokli Loina na Ngasigi pungning gi warog li torong gi damak aikoi gi number 9077282001 Hariba number se hangduk chere namasi da call tawgi duna adom nadong gi pungning gi warol pongdok gi be Ngasigi pungning gi warol torong gi damak aikoi gi number 9077282001 hangdok chari Pongdok pi odom na
adongi lekai gi oiba wafam sing adongi pungning gi oiba wafam sing COVID-19 gi asimlo second wave sida kari kari khudong chaba chadaba thengnariba section thorang lokhani ba singa sida adomna miyam do share to bining ba wafam sing radio sina sandok liba thorom sing noina na phongdok piu ekoi gi number dang se han ma call lokhachagi hello sir hello ming amadi leifom haibisi ai srang te kisan wangjing degi mhm ai hoji class 10 ka jari bugo mhm ado hoji ki promotion pi ni have adugi matang thonjing bo promotion pi ni haibadi haidri pithok piu pbo haibani adugi promotion piu haibani ado sarkar na pi gani haiba leitri tasena hargadi hojik si angang sing like pabong khangdre promotion pirakani akhoi paroi kanadi haibagum khanba so dum yawi adubu yam lu wafam khakti leiri hayeng karigum aina thabak lok targadi asa ai board ke director oren khalasi thaba ama tawgi hai tare ni ko khoi khannabagi so sum hanga kanda metric karam kanda pass tawre haidi COVID-19 ge manung da pass tawre haidi aidi khalloi ba maram di like tu padram ni na adun madu khudong thini parikha di tawje dum phanen khalle dubu ai khoina hairu ya ponte maram di private school gi apun ba leiri ba group sina manipur government da hairak pani makhoi je keno to biu promotion pbo na hairak pani lalak ni hai tare kisan ju khanbiu ne hayeng 12 ta kaya phangai haibaduga adigi nang 10 da kaya percentage phangai haiduda 10 di promotion da lakpani 12 ti samain tawi hairagadi aduma leirasno ba adugi mamangi chahi gi damu leirasi kisan se nang 10 da kaya pass tawri ai 92.6 phangai hairasi 12 da kaya phangai 98.2 phangai adi adu ine khan gi tam khaloidro adu bu jik tonga tonga mani makhani mai magi form kya leiri format kya leiri masi mana loina mangani haibadi nate ado angang singna kisan hangi bo hang jam hangi maram de khoi larik pabong khangdre exam tau gidra tawroidra adu mathau leite pabiyo ba larik ti maram di exam khakte gi natani sagi knowledge ti dum gen henkan anaba to bi bi hai tare ko kisan mang ba leite pasan ma de mi oibadi kok si hap da loi challi hai tare ne so thank you yengmina si sarkar na lorok paware education department na lorok pa kari kari se khoi mayam pun yengmina rasi maruina nahasing angang sin engon da yam hangbo hangni mathangi color mong lokhachage hello ming amade leifom habiu hello tana dabana maram oraga kabi dongi hello ming amade leifom habiu khangabok tagi kari Sunita oh habiu kari habiningi kano gi hawle pat law tabu da nungai tangai tare tabata nungai tiya kari tawi haino ri pat law bukum dana khendei do so angan le tamo nate isa se am nungai bi de bro tumma gro phone to bi re se kamai toino phone de tumba isa se phamung de gi ne ba tumma to re se oh phone se mayam mi lak mari manga thena tari ni adu khre active oina tawbiyo phone phamung de ge hita tawbudo kitang tabda nungai di nungai te ado inspector tai patar tawi hai ja khoi da di tawde radio tom tang check tawhon biyo ko yam nungai jai thorom se saru ga birakpa aduga kitang active oiba machangi de khoi ge ekta phamung da tumaga phone da tumning bogi mong khoro laur torokpudo tabada jung thong nungai te hai tare mayam na su nungai ramoi kitang phajan je masak nalan je hai tare aduga hello ming amade leifom haibisi hello ming amade leifom haibiu khambok tagi sa khambok tagi ming kari kauge sunolata haibiu kari haibining bono ngang di se to ta do am nunga he kap padi haja gita mi adu khakta na loirabo kape haibadu na loirabo atai kari kari haibining kari matang dono kapiri sibo gang mai na mai ka nam de sai to di sa am ni chi wan hoi yam nungai jai haibirok ko haja gita mi thamja thagachari kitang toina call phangmasing kitang ga lepi ba mai hamse ko tong chaba longna na ba pina na ba hai tare aduga hello ming amade leifom habiu hello radio gi mamang da lection bi bana dong gi khonjel du ta dre khajik tang sa thok pi be ya bra hello
ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯂꯝꯗꯒꯤ ꯇꯧꯕꯤꯔꯛꯄꯅꯣ ꯏꯁꯥꯒꯤ ꯃꯤꯡ ꯋꯥꯡꯖꯤꯡꯗꯒꯤ ꯕꯤꯍꯥꯔꯤꯅꯦ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯁꯤ ꯀꯣꯔꯣꯅꯥꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄꯁꯤꯕꯨ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯕꯨꯠꯀꯤ ꯑꯣꯏꯅ ꯀꯥꯞꯄꯤꯕꯅ ꯐꯠꯇ꯭ꯔ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯉꯝꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯤ ꯍꯣꯏ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯁꯨ ꯑꯗꯨꯕꯨ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯁꯨ ꯑꯗꯨꯝ ꯃꯤ ꯀꯣꯟꯅꯗꯕꯖꯥꯠꯅꯤ ꯍꯧꯖꯤꯛꯁꯤ ꯀꯣꯟꯅꯗꯗꯅ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯁꯤ ꯃꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯍꯥꯏꯇꯥꯔꯦ ꯀꯣꯔꯣꯅꯥꯒꯤ ꯃꯅꯨꯡꯗ ꯗꯣꯛꯇꯔ ꯅꯔꯁꯁꯤ ꯂꯧꯕ ꯌꯥꯎꯔꯤꯀꯣ ꯑꯗꯨꯕꯨ ꯍꯦꯟꯒꯠꯂꯛꯄꯁꯨ ꯌꯥꯔꯤ ꯍꯧꯖꯤꯛꯁꯤ ꯄꯥꯟꯗꯝ ꯑꯃꯈꯛ ꯊꯝꯃꯤꯌꯦ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯂꯩꯅꯥꯁꯦ ꯖꯨꯟ ꯖꯨꯂꯥꯏꯗꯒꯤꯗꯤ ꯍꯟꯊꯍꯟꯅꯕ ꯍꯥꯏꯗꯤ ꯀꯣꯚꯤꯗꯁꯤ ꯖꯨꯟ ꯐꯥꯎꯕꯗꯗꯤ ꯀꯥꯞꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯁꯤꯡ ꯀꯥꯞꯄ ꯀꯥꯟꯗ ꯂꯩꯅꯥꯁꯦ ꯍꯟꯊꯅꯅꯕ ꯄꯥꯔꯤꯌꯦ ꯑꯗꯨꯅ ꯍꯤꯗꯥꯛꯁꯦ ꯀꯥꯞꯄ ꯂꯣꯏꯗ꯭ꯔꯒꯗꯤ ꯂꯩꯅꯥꯁꯤ ꯏꯟꯗꯤꯌꯥ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯃꯣꯏꯗꯧꯔꯤꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯁꯦ ꯑꯅꯤꯁꯨꯕꯅꯤ ꯑꯗꯨꯅ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯗꯨ ꯆꯨꯝꯃꯤ ꯈꯔ ꯈꯣꯡꯊꯥꯡ ꯈꯔꯗꯤ ꯁꯨꯝ ꯂꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯀꯔꯤꯅꯣ ꯆꯤꯊꯕꯁꯤꯡꯒꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯍꯥꯟꯕ ꯐꯦꯖꯒꯤ ꯗꯣꯁꯀꯤ ꯀꯥꯞꯅꯔꯤꯕꯁꯤꯡ ꯑꯁꯤ ꯑꯗꯨꯅꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯔꯀꯥꯟꯗ ꯍꯥꯏꯕꯤꯌꯨ ꯆꯥꯛꯀꯤ ꯆꯠꯄꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯆꯠꯄꯁꯦ ꯐꯪꯗꯗꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝꯒꯤ ꯍꯥꯏꯇꯥꯔꯦ ꯃꯤꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗꯨ ꯃꯃꯥꯡꯗ ꯃꯤꯁꯦ ꯐꯝꯗꯅ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯂꯩꯍꯧꯏ ꯑꯗ ꯑꯩꯈꯣꯏꯁꯨ ꯔꯦꯖꯤꯁꯇꯔ ꯇꯧꯔ ꯂꯩꯔꯕꯅꯤ ꯑꯩꯁꯨ ꯉꯁꯤ ꯀꯥꯞꯆꯒꯦ ꯀꯥꯏꯅ ꯈꯜꯂ ꯂꯩꯕꯅꯤ ꯑꯗꯨ ꯃꯤ ꯂꯩꯍꯧꯔꯤ ꯃꯌꯥꯝꯗꯣ ꯈꯟꯕꯗ ꯀꯥꯞꯄ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯈꯔ ꯂꯣꯏꯖꯔꯛꯆꯅꯤ ꯑꯗꯨꯒ ꯃꯔꯛꯇ ꯀꯥꯞꯊꯣꯛꯇꯕꯗꯤ ꯇꯧꯕꯤꯒꯅꯨ ꯀꯥꯞꯄꯤꯌꯨ ꯁꯣ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯍꯥꯏꯕꯤꯔꯛꯄ ꯈꯔ ꯌꯥꯝꯅ ꯃꯗꯨ ꯀꯥꯞꯐꯝꯁꯦ ꯁꯤꯟꯕꯤꯔꯒꯗꯤ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛꯇꯪꯒꯁꯨ ꯅꯣꯂꯨꯛꯆꯔꯤ ꯌꯥꯝ ꯇꯣꯏꯅ ꯀꯣꯜ ꯐꯪꯕꯁꯤꯡ ꯀꯣꯜ ꯌꯥꯝꯅ ꯇꯧꯕꯤꯔꯦ ꯃꯁꯤ ꯃꯇꯝ ꯈꯤꯇꯪ ꯂꯦꯞꯄꯤꯌꯨ ꯃꯔꯝꯗꯤ ꯑꯗꯣꯝꯒꯤ ꯋꯥꯐꯝꯗꯣ ꯍꯟꯖꯟ ꯍꯟꯖꯟ ꯇꯥ ꯂꯩꯔꯦ ꯃꯌꯥꯝ ꯈꯔꯒꯤ ꯑꯃꯨꯛ ꯈꯪꯅꯁꯤ ꯍꯞꯇꯥ ꯃꯅꯨꯡꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯅꯔꯒ ꯃꯌꯥꯝꯁꯦ ꯊꯨꯡꯅꯕ ꯃꯤꯁꯤ ꯌꯥꯝꯕꯅꯤꯅ ꯀꯣꯜ ꯐꯪꯗꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯂꯥꯛꯏ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯂꯥꯡꯃꯤꯗꯣꯡꯗꯒꯤ ꯁꯨꯁꯃꯥ ꯏꯝꯅ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯀꯩꯅꯣ ꯑꯦꯂꯔꯖꯤ ꯇꯧꯕꯁꯦ ꯍꯤꯗꯥꯛꯀꯨꯝꯕ ꯒꯨꯂꯤꯒꯨꯝꯕ ꯄꯋꯥꯔ ꯑꯀꯟꯕ ꯍꯦꯛ ꯊꯥꯕꯗ ꯃꯁꯥꯁꯦ ꯊꯥꯒꯠꯂꯒ ꯄꯨꯂꯞ ꯊꯥꯒꯠꯂꯒ ꯉꯥꯛꯇꯪ ꯉꯥꯡꯒ ꯑꯗꯨꯝ ꯊꯣꯠꯂꯅꯤꯗꯅ ꯑꯗꯨꯒ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯋꯥꯟꯊꯈꯤꯕ ꯑꯗꯨꯗꯣ ꯚꯦꯛꯁꯤꯟꯒꯨꯝꯕ ꯀꯥꯞꯄ ꯌꯥꯒꯗ꯭ꯔꯥꯅ ꯑꯗꯨꯝ ꯍꯪꯕ ꯑꯗꯨ ꯗꯣꯛꯇꯔꯒꯗꯤ ꯑꯝꯇꯪ ꯇꯥꯟꯅꯕꯗꯤ ꯐꯩꯌꯦ ꯗꯣꯛꯇꯔꯅꯗꯤ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯟꯅꯕꯨꯗꯤ ꯇꯥꯟꯅꯗ꯭ꯔꯤ ꯑꯩꯈꯣꯏ ꯁꯤ ꯀ꯭ꯂꯕꯇ ꯀꯥꯞꯀꯅꯤꯅ ꯇꯧꯔꯝꯃꯦꯕ ꯑꯗꯣ ꯌꯩꯊꯣꯛꯈ꯭ꯔꯦ ꯌꯥꯔꯣꯏ ꯂꯩꯉꯥꯛꯅ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯀꯃꯥꯏꯁꯦ ꯂꯅꯥꯏꯒꯤꯗ ꯆꯠꯇꯧꯕ ꯃꯥꯜꯂꯦꯕ ꯑꯗꯨꯗꯨꯒꯤ ꯂꯅꯥꯏꯗ ꯑꯗꯨꯝ ꯗꯣꯛꯇꯔꯗ ꯑꯗꯨꯝ ꯍꯪꯉꯒ ꯌꯥꯒꯗ꯭ꯔꯥ ꯌꯥꯗꯤ ꯌꯥꯅꯤ ꯑꯗꯨ ꯈꯛꯇꯒꯤ ꯅꯠꯇꯅ ꯚꯦꯛꯁꯤꯟ ꯀꯥꯞꯇꯕꯒꯤꯗꯤ ꯂꯥꯏꯔꯗꯅ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯒꯨꯂꯤ ꯑꯇꯩ ꯆꯥꯔ ꯑꯦꯂꯔꯖꯤ ꯇꯧꯔꯒ ꯂꯦꯛꯊꯩ ꯍꯥꯏꯗꯨꯗꯤ ꯌꯥꯝꯅ ꯂꯨꯕ ꯑꯗꯨꯝ ꯀꯩꯅꯣꯅꯤ ꯃꯗꯨ ꯗꯣꯛꯇꯔꯒ ꯇꯥꯟꯅꯔ ꯀꯩꯁꯨ ꯅꯠꯇꯕꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯃꯆꯥ ꯑꯃ ꯆꯥꯔꯒꯅꯦ ꯑꯗꯨꯝ ꯐꯈꯤꯕꯁꯨ ꯌꯥꯏꯕ ꯀꯣꯚꯤꯗ ꯈꯛꯇꯒꯤ ꯅꯠꯇꯅ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯤꯖꯤꯟꯅꯔꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯝꯗ ꯁꯪꯕ ꯑꯩꯈꯣꯏꯒꯤ ꯑꯃꯨꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯐꯥꯎꯕꯗ ꯆꯥꯟꯅꯗ꯭ꯔꯗꯤ ꯃꯤꯁꯤ ꯃꯊꯥ ꯄꯣꯝꯃꯦꯕ ꯑꯗꯣ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯂꯩꯀꯣ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄꯝꯗꯥꯏꯗꯁꯨ ꯉꯥꯏꯔꯦ ꯃꯤꯁꯤ ꯑꯦꯂꯔꯖꯤ ꯊꯣꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯅꯔꯁꯅꯒ ꯌꯥꯝ ꯌꯦꯡꯕ ꯗꯣꯛꯇꯔꯅ ꯌꯦꯡꯕ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯍꯤꯗꯥꯛꯇꯨꯗꯤ ꯁꯣꯏꯗꯅ ꯀꯥꯞꯄꯤꯌꯨ ꯑꯗꯨꯒ ꯗꯣꯛꯇꯔꯒꯗꯤ ꯑꯃꯨꯛꯇꯪꯗꯤ ꯇꯥꯟꯅꯕꯤꯌꯨ ꯈꯪꯕ ꯗꯣꯛꯇꯔ ꯑꯃꯒ ꯃꯗꯨꯗꯤ ꯈꯤꯇꯪ ꯀꯟꯗꯤꯁꯟꯗꯣꯀꯣ ꯍꯣꯏ ꯁꯥꯔ ꯊꯝꯖꯔꯒꯦ ꯍꯣꯏ ꯐꯅꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯧꯔꯝꯁꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃ ꯅꯍꯥꯟ ꯀꯥꯞꯀꯦꯅ ꯆꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯟꯖꯥꯏꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕꯒꯤ ꯒꯨꯂꯤ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯆꯥꯕꯗꯨ ꯑꯗꯨ ꯗꯥꯛꯇꯔꯗꯒꯤ ꯑꯏꯕ ꯆꯦ ꯂꯧꯔꯣ ꯈꯣꯠꯂꯣꯅ ꯍꯥꯏꯕ ꯑꯗꯨ ꯀꯌꯥꯝ ꯆꯨꯝꯃꯤꯅꯣ ꯑꯗꯨ ꯂꯧꯔꯛꯇ꯭ꯔꯒꯗꯤ ꯀꯥꯞꯄ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯑꯗꯨ ꯁꯥꯒꯤ ꯅꯣꯂꯦꯖ ꯑꯝꯇ ꯃꯗꯨ ꯗꯣꯛꯇꯔꯅ ꯍꯥꯏꯕꯤꯔꯛꯏꯔꯣ ꯅꯔꯁꯅ ꯍꯥꯏꯕꯤꯔꯛꯏꯔꯣ ꯑꯗꯨ ꯋꯥꯐꯝꯗꯨꯕꯨ ꯑꯗꯣ ꯃꯣꯏꯒꯤ ꯑꯩꯅ ꯏꯌꯥꯝꯕꯁꯤꯡꯗꯨꯗ ꯍꯪꯕꯗꯗꯤ ꯃꯣꯏꯒꯤ ꯗꯥꯛꯇꯔ ꯂꯩꯔꯝꯃꯤꯕ ꯃꯤꯁꯤꯡꯗꯨꯅ ꯍꯥꯏꯕꯅꯦꯅ ꯍꯥꯏ ꯃꯗꯨ ꯗꯣꯛꯇꯔꯅ ꯏꯁꯥꯗ ꯍꯥꯏꯕꯤꯔꯕ꯭ꯔꯥ ꯃꯗꯨ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃ ꯀꯟꯐꯥꯔꯝ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯩꯔꯤꯁꯦ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯏ ꯀꯔꯝꯕ ꯃꯤꯗ ꯍꯤꯗꯥꯛ ꯀꯥꯞꯀꯗꯒꯦ ꯀꯥꯞꯄꯣꯏꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯏꯟꯁꯨꯂꯤꯟ ꯀꯥꯞꯄ ꯃꯤꯁꯨ ꯀꯥꯞꯄ ꯌꯥꯏ ꯑꯗꯨꯒ ꯑꯦꯟꯖꯥꯏꯇꯤ ꯂꯩꯕ ꯑꯦꯟꯖꯥꯏꯇꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯗꯤꯁꯑꯣꯔꯗꯔꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯥꯏꯀ꯭ꯔꯥꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯀꯩꯅꯣꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦꯕ ꯁꯤꯒꯨꯝꯕ ꯍꯤꯗꯥꯛ ꯆꯥꯕ ꯃꯤꯁꯤꯡꯁꯨ ꯑꯗꯨꯝ ꯀꯥꯞꯄ ꯌꯥꯏ ꯑꯗꯒꯤ ꯀꯩꯅꯣꯒꯤꯁꯨ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕ ꯃꯤꯁꯨ ꯀꯥꯞꯄ ꯌꯥꯏ ꯅꯨꯃꯤꯠꯇꯨꯗꯗꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯒꯗꯧꯔꯕꯗꯤ ꯀꯥꯞꯄꯤꯒꯅꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯇꯩ ꯃꯇꯝꯗ ꯂꯣꯏꯅ ꯀꯥꯞꯄ ꯌꯥꯏ ꯑꯗꯨꯒ
tongan tongan ba steroid chaba sanabagi adugi adagi masagi chaba hida guli chaba singsu loina kapa yai habasdi World Health Organization na thokpa chirol dadi yam phajana palli aduga Manipur gi akhangnaba doctor sing da khoina hangbada su kapa yai di hai adubu haujiki dusu doctor na haibo iramagadi ekhoi di doctor na teko mokhoina haibna chumamba su yai adubu tawbadi adu na taba phajana doctor oiba mi madane समायन जो हाइरे ई वर्ल्ड हेल्थ ऑर्गेनाइजेशन जो समाय फोंदो हाई मधुमसी यादब जालाइसे डॉक्टर दमतंग हंबियो दुगा हाउसके मफम दुदो कापत्रगस अदोमना प्राइवेट हॉस्पिटल मत कापसु याइको मसीसु लेइबा अदु याम कन यादब दि लेति अदु करी अदुमाइना लोइबिरब्रसिने याबिरद्रा हो या रे सा थागचरी थोरम से सरु याबिरो हना Hello, Ming Amadilay from IBC. Hello. Hello. Oh, Ming Alay from IBU. Oh, sir, Arun Kuno, awang laikay tagi dinani tawrayse sagi diamond jitabada sukimatik nungayjay. Sukimatik kana ba mayam phangi. Si haijage tawjaba. Hidak te kapira bro. Hidak ti kapsadriye. Kapay roidro. Kapke na khali do akoi sigi asana pau kelakanin hai do telak pangai. Selak pangai. Oh, cela ka di kap kane ba ko. Cela ka di kap kane. Okay. Yam ngajare thagachari soidane hidak te kapiyo maram di hojik se Bharat Sarkar na hojik te tauri se June July haduga August tha horokpadadi leibak sida laina leitaba anauba case laktaba haibasini aduna khoi puna mana hidak kaptragadi madu yaroi doini aduna hojik ngasi mo hatu dragasu soidane hidak kamnabadi honabiu aduga hidak kapana laina sting athongna ba chogu maram mo oigadori. Hello, Ming Amadilay from IBC. Moirang Kuno. Hello, Tazari Moirang Kuno dagi Ming kari kaubiba. Premavati. Oh, kari awa from IBC. Diabetes patient ko. Hoi. Dai pham dagi hogat pangam da bani no koi di hidak ka pa si. Kamai taw ni dum ka pa. Dum tu e ki su yang ki ba. Chang da ba lai ba si. Hoi. Adu phamung dagi hogat pangam dreba. Oh. Kari gino phamung de hogat ngam dri si phibam si diabetes na maram oiduna tauri bra kari na no. Kidney na nam lo ku ki ba. Kidney animak Ama lo thok ki ba jet tham. nung leibe lokthok pa adu lokthok pa dagi hogat pangam de habiri bro. Am ta sat pa khot ba ba hogat pa. Ada ki su yang ki ba ko hidak se ka pa su ngam da bani na imung de dom lai de. Hoi adubu kidney di nama lokthok so dum mi kidney nama lokthok pa hingba mayam lei thabak kan adum sub lei khoi da su lekai da su dum lei aduga aigi ima su hingam mi se kidney nama ne hingam bani am kuina aina class 5 kar ko matam ni ima se kidney nama lokthok ki bani aduga aina graduation lower matung bhawa dum ima hingam me haitare so hogat kangkar panga mi thaba dum sui kidney nama lokthok pa du di ka shu oi de samna ba khong khut se khut ani suri khong ani suri khut nama tatpada nama pan ma mi na dum hing bagum bani chap manai haitare adubu anyway hojiki hida ka pai matang du di chat pangam dragadi hojik pogi di yum dala ka pa di leitri maram di madu online da registration tawbiraba na ha sing sina adu hidak tu pora aga nungsi bidana dugumba ka fawdaba sing du gi hayeng tongan ama lakidra aduga taseng badi diabetic leiragadi maroina diabetic leiba se immune system solabani makoi de sangak pa yabagi chance yamna wangi adubu imana phamung da sum leibani na sangak tabasu yai tawbadi imung du da leiri mi du na mapan da koi chatlor imung da sangak pani na so mi gi droplet sing du net laga imung da sanga de aduni bera oi doise adubu thagachari ma kari matang lege haidu huju jigidi yum da laga di kap leitrim ni na chathok chache nungai tab sing sigidi pau leitri adubu hayeng khangadi ma dum tamjarake yam nungai te ma gi so haibiri ba wafam se hello mingama delay from habisi hello call si tanadre sabathangi caller ma mulok jage Waro bibi ade call kakthale haiduna ta dabana matam manghandana bagidama tani hello minga madile from habisi hello sir ai taram pa mani kai degi assistant sir usunda habi kari habini sir kero ne khoi hidak de ka pore ngasi ni humni sujare
ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯁꯤꯗ ꯑꯃ ꯄꯛꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏꯗ ꯆꯪꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯁꯤ ꯏꯁꯥꯗ ꯌꯥꯝ ꯐꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯍꯤꯗꯥꯛꯁꯦ ꯀꯥꯞꯄꯨꯔꯒ ꯆꯪꯉꯛꯄ ꯍꯤꯗꯥꯛꯁꯦ ꯃꯥꯗꯤ ꯀꯥꯞꯇ꯭ꯔꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯋꯦꯕ ꯑꯩ ꯏꯁꯥꯁꯦ ꯀꯥꯞꯄꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯛꯅꯅ ꯌꯨꯝꯂꯣꯟ 2-3 ꯁꯨꯕꯗ ꯂꯩꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯂꯣꯏꯅꯔꯨꯔꯕ꯭ꯔꯕ ꯃꯥꯒ ꯌꯥꯝ ꯀꯟꯅ ꯃꯍꯥꯛꯀ ꯂꯣꯏꯅꯔꯨꯔꯕ꯭ꯔꯣ ꯑꯅꯥꯕ ꯃꯤꯁꯤꯒ ꯄꯨꯟꯗꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯀꯣꯏꯃꯤꯟ ꯆꯠꯃꯤꯟꯅꯗꯅ ꯇꯧꯔꯨꯔꯕ꯭ꯔꯕ ꯑꯗꯨꯃꯛꯇꯤ ꯇꯧꯗꯦ ꯃꯍꯥꯛꯁꯤ ꯈꯣꯡꯖꯣꯝ ꯗꯦ ꯅꯨꯃꯤꯠꯇꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈꯤꯕ ꯁꯥ ꯑꯗꯨ ꯃꯥꯅ ꯑꯣꯏꯕꯁꯤꯅ ꯉꯔꯥꯡ ꯅꯍꯥꯟ ꯑꯣꯏꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯌꯥꯝ ꯈꯦꯠꯅꯔꯤꯗ ꯅꯨꯃꯤꯠ ꯐꯅꯌꯥꯝ ꯈꯦꯠꯅꯔꯤꯗ ꯑꯗꯨ ꯏꯁꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯑꯗꯨ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯑꯗꯣꯝꯗ ꯀꯩꯅꯣ ꯇꯧꯕꯤꯔꯨꯅꯨ ꯍꯧꯔꯛꯑꯒꯗꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯍꯤꯗꯥꯛꯁꯨ ꯀꯥꯞꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯦ ꯅꯝꯕꯔ 1 ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤꯠ ꯁꯥꯕ ꯑꯗꯒꯤꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯈꯅꯥꯎ ꯁꯥꯔꯨꯝ ꯇꯧꯕ ꯈꯤꯔꯨꯝ ꯇꯧꯕ ꯑꯗꯒꯤ ꯂꯥꯏꯍꯧꯒꯨꯝꯕ ꯈꯤꯇꯪ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯂꯩꯔꯗꯤ ꯑꯗꯨꯝ ꯉꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯇꯦꯁ ꯇꯧꯊꯣꯛꯄꯤꯕ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯕꯁꯟꯇ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ RT-PCR ꯇꯦꯁ ꯑꯃꯇꯪ ꯇꯧꯊꯣꯛꯄꯤꯕꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯏꯃꯨꯡ ꯄꯨꯝꯅꯃꯛꯀꯤ ꯃꯤꯁꯤꯡ ꯑꯇꯩꯁꯨ ꯆꯥꯃꯤꯟꯅꯈꯤꯕ ꯑꯣꯏꯔꯗꯤ ꯇꯦꯁ ꯇꯧꯊꯣꯛꯕꯗꯤ ꯋꯥꯍꯪꯇꯒ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯅ ꯍꯤꯗꯥꯛꯁꯦ ꯀꯥꯞꯄꯨꯔꯒ ꯇꯦꯁ ꯇꯧꯔꯨꯔꯒꯗꯤ ꯑꯣꯏꯔꯦꯅ ꯍꯥꯏꯔꯛꯀꯅꯤ ꯀꯥꯞꯄꯨꯅꯨꯒ ꯁꯨꯝ ꯍꯥꯏꯅꯕ ꯑꯗꯨ ꯌꯥꯄꯣꯟꯇꯦꯗ ꯄꯪꯍꯥꯏ ꯍꯩꯖꯜꯂꯤꯅꯤꯗ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯔꯥꯟꯕ ꯄꯥꯎꯁꯦ ꯌꯥꯝꯅ ꯁꯟꯇꯣꯛꯑꯦ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯐꯖꯅ ꯗꯣꯛꯇꯔꯁꯤꯡꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯅꯍꯥꯟꯗꯒꯤ ꯂꯥꯎꯔꯤ ꯑꯩꯈꯣꯏꯅ ꯉꯥꯡꯖꯔꯤꯁꯤꯡꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩ ꯗꯣꯛꯇꯔ ꯁꯨꯡꯅꯠ ꯅꯠꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯗꯣꯛꯇꯔꯒ ꯋꯥ ꯌꯥꯝ ꯇꯥꯟꯅꯩꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕ ꯗꯣꯛꯇꯔꯁꯤꯡꯁꯦ ꯑꯗꯨꯒ ꯇꯥꯟꯅꯕ ꯁꯤꯃꯥꯏꯅ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯄꯕ꯭ꯂꯤꯛꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯍꯥꯏꯕ ꯌꯥꯏꯅ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯍꯪꯖꯔꯤꯅꯦꯕꯀꯣ ꯑꯗꯩ ꯄꯥꯖꯔꯤꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯗꯁꯨ ꯇꯣꯉꯥꯟꯅ ꯔꯦꯗꯤꯑꯣꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯗ ꯄꯤꯅꯅꯕꯒꯤꯁꯦ ꯑꯩꯈꯣꯏꯗ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏ ꯊꯥꯔꯛꯄ ꯁꯤ ꯈꯪꯍꯟꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯂꯥꯏꯚ ꯁꯦꯁꯟ ꯇꯧꯗꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯤꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯣꯜ ꯍꯥꯏꯇꯥꯔꯦ ꯗ꯭ꯌꯨꯔꯤꯡ COVID-19ꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯔꯦꯗꯤꯑꯣꯅ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯀꯔꯤꯅꯣꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝ ꯈꯟꯅ ꯅꯩꯅꯩꯅꯦ ꯕꯁꯟꯇ ꯑꯗꯨꯕꯨ ꯃꯌꯥꯝ ꯂꯩꯇꯦꯛꯇ ꯍꯥꯏꯅꯕꯅꯤ ꯑꯦꯁ ꯇꯦꯁꯄꯨ ꯇꯧꯔꯨꯔꯗꯤ ꯃꯣꯏꯗꯤ ꯍꯦꯛꯇ ꯀꯩꯅꯣꯅꯤ ꯍꯥꯏꯔꯛꯑꯗꯧꯅꯦꯅ ꯀꯅꯥ ꯍꯥꯏꯅꯣꯃꯤ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯖꯟꯕꯅꯦꯕꯀꯣ ꯑꯗꯨꯅ ꯕꯁꯟꯇ ꯃꯗꯨ ꯊꯥꯖꯕꯤꯔꯨꯅꯨ ꯑꯁꯦꯡꯕꯗꯤ RT-PCRꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ COVID-19 ꯅꯥꯗꯦ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕ ꯄꯨꯊꯣꯛꯅꯔꯝꯕꯒꯤꯅꯤ ꯑꯗꯣ ꯔꯤꯖꯜꯠꯁꯤꯡ ꯉꯥꯏꯕꯗ 2 days ꯆꯪꯉꯤꯗꯣ ꯑꯅꯧꯕ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟ ꯍꯥꯏꯖꯈ꯭ꯔꯦꯅꯀோ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅ ꯃꯁꯤ ꯁꯨꯞꯅꯇꯒꯤ 38 minute ꯔꯤꯖꯜꯠ ꯄꯤꯕ ꯉꯝꯕ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ ꯁꯣ ꯑꯊꯨꯕ ꯃꯇꯝꯗ ꯌꯧꯔꯛꯄꯁꯨ ꯌꯥꯏ ꯑꯃ ꯑꯣꯏꯔꯦ ꯕꯁꯟꯇ ꯀꯔꯤ ꯆꯤꯊꯕ ꯂꯩꯔꯤ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯁꯥꯔ ꯑꯃꯇꯪꯒ ꯍꯥꯏꯖꯍꯧꯒꯦ ꯑꯩꯈꯣꯏꯒꯤ ꯆꯔꯥꯡꯄꯥꯠꯁꯤ ꯇꯣꯇꯤꯗꯤ ꯌꯥꯝ ꯅꯛꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯦ ꯂꯩꯖꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯋꯥꯡꯃꯁꯤ ꯇꯣꯇꯤꯁꯤ ꯁꯨꯡꯐꯪ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡ ꯁꯣꯔꯣꯛ ꯋꯥꯡꯃ ꯃꯃꯥꯡꯁꯤꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏ ꯐꯪꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯡ ꯂꯩꯀꯥꯏ ꯁꯣꯔꯣꯛ ꯋꯥꯡꯃꯁꯤꯁꯨ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯪꯉꯝꯃꯤ ꯃꯣꯏꯁꯨ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯔꯨ ꯑꯣꯏꯅ ꯑꯝꯇ ꯐꯪꯗ꯭ꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯋꯥꯡꯃꯁꯦ ꯃꯁꯤ ꯃꯔꯤ ꯂꯩꯅꯕꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯒ ꯐꯪꯍꯟꯕꯤꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯅꯤ ꯁꯤꯃꯇꯪ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯕꯁꯟꯇ ꯈꯪꯍꯟꯕꯤꯔꯛꯄ ꯑꯗꯣ ꯂꯩꯀꯥꯏ ꯃꯌꯥꯝꯗꯨꯒꯤꯁꯨ ꯇꯣꯇꯤ ꯐꯪꯗꯕ ꯃꯌꯥꯝꯗꯨꯒꯤꯁꯨꯅꯦ ꯁꯥꯏꯟꯕꯣꯔꯗ ꯑꯃ ꯊꯦꯠꯄ ꯌꯥꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯍꯦꯛ ꯍꯥꯏꯖꯟꯕꯝꯗꯨꯗꯀꯣ ꯁꯣꯔꯣꯛ ꯋꯥꯡꯃꯒꯤ ꯇꯣꯇꯤ ꯐꯪꯗꯕꯁꯦ ꯑꯃꯨꯛꯇ ꯐꯪꯍꯟꯕꯤꯌꯨꯕꯅ ꯁꯥꯏꯟꯕꯣꯔꯗ ꯑꯃꯇ ꯊꯦꯠꯂꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯨꯁꯨ ꯑꯝꯇꯪꯀꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯏꯔꯒ ꯍꯧꯖꯤꯛꯀꯥꯟꯗꯤ ꯗꯦꯕꯂꯞꯃꯦꯟ ꯀꯃꯤꯇꯤ ꯑꯗꯨ ꯀꯥꯏꯅ MLAꯒꯤꯁꯨ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗꯁꯨ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯈꯤꯇꯪ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨ ꯀꯔꯤ ꯑꯑꯣꯟꯕ ꯂꯥꯛꯄꯒꯤꯗꯣ ꯇꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯕꯁꯟꯇ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯕ ꯁꯤꯒꯤꯗꯃꯛ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯖꯦꯝꯁ ꯑꯩ ꯈꯣꯏꯔꯣꯝꯗꯒꯤ ꯊꯝꯕꯅꯦ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯅꯤ ꯈꯔꯗ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯉꯁꯤ ꯑꯦꯂꯔꯖꯤ ꯇꯧꯕ ꯉꯁꯤ ꯑꯃꯨꯛ ꯍꯥꯀꯠꯆꯕ ꯍꯌꯦꯡ ꯑꯃꯨꯛ ꯉꯁꯤ ꯒꯨꯂꯤ ꯆꯥꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯇꯣꯛꯄ ꯍꯪꯆꯤꯠ ꯑꯃꯨꯛ ꯇꯣꯛꯑꯒ ꯃꯁꯦ ꯑꯃꯨꯛ ꯆꯥꯔ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯕ ꯑꯗꯣ ꯃꯥꯁꯦ ꯚꯦꯛꯁꯤꯟꯁꯤ ꯀꯥꯞꯄ ꯁꯨꯝ ꯍꯪꯒꯣꯏꯒꯨꯝ ꯀꯩꯒꯨꯝ ꯇꯧ ꯂꯩ ꯑꯗꯒꯤ ꯀꯥꯞꯀꯦꯅ ꯇꯧꯋꯤ ꯑꯗꯣ ꯀꯔꯤꯒꯤ ꯂꯩꯒꯦꯁꯤꯕꯨ ꯍꯥꯏꯐꯦꯠꯇ ꯁꯥꯔꯒꯤ ꯁꯥꯏꯠꯇ ꯈꯪꯖꯅꯤꯡꯕ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯉꯁꯤ ꯈꯣꯏꯔꯣꯝ PHCꯗ ꯉꯁꯤ ꯀꯥꯞꯄꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯇꯣꯀꯜ ꯁꯤꯁꯇꯦꯝ ꯇꯧꯔꯦ ꯇꯣꯀꯜ ꯁꯤꯁꯇꯦꯝꯁꯤ ꯆꯥꯝꯃ ꯉꯝꯒꯗ꯭ꯔꯥ 100 ꯉꯝꯒꯗ꯭ꯔꯥ ꯑꯗꯨ ꯁꯠ ꯌꯦꯟꯊꯣꯛꯑꯒ ꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯈꯔꯗꯣ ꯑꯗꯨꯝ ꯃꯥꯏ ꯊꯣꯛꯄ ꯂꯩꯅꯔꯒ ꯑꯗꯨꯃꯥꯏꯅ ꯀꯧꯔ ꯌꯥꯝ ꯂꯟꯅ ꯀꯥꯞꯄꯦ ꯁꯤ ꯇꯥꯏꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯃꯒ ꯍꯥꯏꯖꯒꯦ ꯇꯧꯕꯁꯦ ꯍꯣꯏ ꯃꯁꯦ ꯌꯥꯔꯤꯉꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯒꯤ ꯃꯐꯝꯗꯨꯗ ꯍꯤꯗꯥꯛ ꯀꯥꯞꯀꯅꯤ ꯍꯥꯏꯔꯤꯕꯗꯨꯒꯤ MO ꯑꯃ ꯂꯩꯅꯤ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ ꯑꯃ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔꯗꯨꯗꯁꯨ ꯍꯥꯏꯇꯥꯔꯦ ꯀꯥꯞꯇ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯍꯣꯔꯦꯟ ꯀ꯭ꯌꯨꯗ ꯂꯦꯞꯄꯗꯨꯒꯤ ꯇꯟꯖꯥꯗꯨ ꯂꯧꯔꯒ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯃꯥꯅꯁꯨ ꯑꯗꯨꯝ ꯍꯪꯕꯅꯤ ꯀꯔꯤ ꯑꯅꯥꯕ ꯂꯩ ꯀꯔꯤ ꯇꯧꯏ ꯏꯁꯥ ꯀꯔꯤ ꯇꯧꯏ ꯁꯤ ꯇꯧꯕ꯭ꯔꯥ ꯑꯗꯨꯗꯤ ꯉꯥꯏꯈꯣ ꯍꯥꯏꯔꯛꯄꯅꯆꯤꯡꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯩꯕꯨꯗꯤ ꯂꯩꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯦꯂꯔꯖꯤꯁꯤ ꯂꯩꯔꯤꯕ ꯑꯦꯂꯔꯖꯤ ꯃꯑꯣꯡꯁꯤ ꯆꯨꯝꯅꯒꯤ ꯑꯦꯂꯔꯖꯤꯗꯣ ꯍꯧꯔꯤꯉꯩ ꯃꯅꯨꯡ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯥꯁꯦ ꯍꯧꯖꯤꯛ ꯑꯦꯂꯔꯖꯤꯁꯦ ꯍꯧꯔꯕ ꯌꯥꯝ ꯀꯟꯅ ꯍꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯨꯕꯗꯒꯤ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯣꯏꯔꯒꯗꯤ ꯀꯥꯞꯄꯤꯔꯣꯅꯨ ꯑꯩꯒꯤ ꯃꯣꯠꯅꯤꯀꯣ ꯑꯦꯂꯔꯖꯤꯗꯨ ꯅꯦꯝꯃꯀꯥꯟꯗ
हंथरकांद कापियो नत्रगा हिदाक से हेक कापगे एलर्जी तौगन मी ओइब्रा हाइबदुमगको हानदगी अतोप हिदाक कापदसो हाइतरे अदुना एलर्जी दु याम कना हौर मता पोमिंगै दु हिदाक तु कापिरुरनु हिदाक गुली चारगे एलर्जी दु हंथहनबियु अदुगा एलर्जी दु हंथरकांद कापदि कैसु काइदे मसिदि डॉक्टर ना हाइबनिको अदुगा अनाबा तैसु गाइरे होजु होजिक आइजि एक तो शुगर ओरजु हाई द लैरगा फेरे फेरे हाई लैरबा हार्ट की जु नादना एक तो लैरबा अतोप अनाबा ओरजु सरू सयांग अदगी अर्थाइटिस करी करी लेबोरजु फेरे फेरे हाई लैरिंग अजमा लैबदुजु फेरे फेरे हाई लैरिंग ददि कापसी डॉक्टर नि यारोय अदुना मदु नेम धरकांद कापय हैबनी अदुना ना हौद्रकांद चटपियु तौबदि डॉक्टर गा तंग तानबिरो मदुना सोइदना मदुगी रिजल्ट फंगनी न खल्ले करी चिथब लैबिरी डॉक्टर लगे तो गोली दिए दम खरगा चार लैरे दो होय मदुसु यंबिरो अदुगा अमसु हाइजौगे एलर्जी लैबसे एलर्जी लैबि मरम दुसु एलर्जी जे फहन्नबगी डॉक्टर अतैदि यंबिबा लैतब्राव हाना तोलों खंबो द यंगी यंखेदो हिदाक चाबा खोबा तौये दो फफते दो ई टेस्ट तौते हैबदगी यंगिदरबा असदु यंगहनिंगे याम यंगहनिंगे मरमदि तोलेन खोंबसु दुम ममिंग याम दुम चटपा दुम कैनोनी लैरिसे दुम होय तोलेन खोंबो होय सु याय अदुगा लैरिबा एनी सिगुमगी स्किन गे डॉक्टर मका ताना बिरगने करीगिनो न मरमदु खंगतोगा इसादा चानादब म लैदना तौरिने दु एलर्जी गी मरमदा आई डॉक्टर म सिदु नजखरबनी अदुगा अदुगी डॉक्टर दुन हाइबदा हाइतरे एलर्जी से मथा पोंबसे खकना तब एलर्जी म्याम लेबा हाथी यामना खनबा मित्त पी तागनबा सिसु एलर्जी मखन मनेबा अदु मसे हिदागुली खर चारगा फहन मै याय अदु सुम सेक्शन खिददना अखोइना कुइना चलहनगदि मसे ममै थंगदा अरुबा नाबा लाए हाय अदुगा हाइनबा लै एलर्जी गा खरगा दुमाय हौबसिसु डायबिटिक नारकदब मी से एलर्जी खरगा यामना तौगली मचा गा हाइसु डॉक्टर ना हाइबा लै अदुबु एनीवे अमोरे सि वासु लोइ तोकथोगा ngasi mak oirasu hayeng mak oirasu fajana skin ge doctor amtangadi tatuk na biu aduga sengba singsi khangaga hena lehenjaningi nungai na haitare ko hello ming amadi leifam haibiu khamokgi sundari khangabokta sundari haibiu kari hai bom ta jage sa akoi corona ka puma ta moina kaino masi ma corona ka pure haibagi sadige lama pira ko ju pirakte adegi khara matam khara leiraga la o habasu hairakte ado akoi chamamna da leiba haitare adu da hida kap ki be maron do dom doctor da dom hangasu yani da tha ani fawagi manung da di kapi gadabani ada adom isana khangagane mathanggi tha ani gi dose kapa la on hairak pasu yai aduga adomna registration tawba haitare kari da tawbi khige mobile da registration tawkibra mobile da tawragadi adu mobile da adongi number ma dum leidoini mado aduna hayeng app to da adongi number du ira kana hayeng loi tholokani aduga hayeng ani suba kapkada ba wali bani ne ko digital passport kaine sanar ko dorini hojik se yam lu grajani ko khoi sorat ba ton ga haira ka doini lohong ba gaisi laibagi mafam da nolok na ning singjari adudi chanu pi aduga daga duga lohong bu numit asida thokle meyam na matam chana hari ba thorom si yaw ba lakpi tawbada di adom na covid vaccine kap khradi lakpi kap tradi lakpi no na ba ton de irak torom ni sima thajabiu yam lu ro na lambi da so police na check tawbada haibiu tha ai si garbaram ko chasa baitare changom yon ba ada ai pakatana corona ru ka pu bane ba da corona ka pu da ayeng mi na corona ka pu ba hang ba kan ai sin na di ka pi hai na du tharige di karai hang ga ne lakani kari suwabiru no adum lakani adom na mobile app to the register tawgi bagi ne maning adum laigani sai su sing dum hangbiu number am adum thokpani karim to wabiru no soidana lakani dose do ahan ba kapana adom corona gi hida ka pe haibe yade haujik adom gi immune system ngak thok no bagi 30% isa da leirabani 70% वाली बनी अनी सुबह दोस काप्तर बदी आहान बगी दोस काप की बदु करीम तो काना रोय काप का दुर बेदाक से सही अम खक्तगी माय वैलिडिटी जे 1 year नि ट्रायल नि हाय तारे हुजे कापी से अदु मसी की मतुंग कोरोना थोलक तरबुदी यारे अहुम सुब मरी सुब न सुम थोला अगदी सो सही खुदिंग की काप का दुरमी अयम नुंगाई जरे सोयदन अदोंग की कापी जगह दा अखोय यसिदा इनक नंगना कोरोना पॉजिटिव ओइबा लेबा हाय तारे होय होय न पुदी न खना दे adu haijaning bai ta hoi hoi kaisu kaide leisanu mayamna corona leire har corona leiriba mi do hekta mara leiba mi haluba degi kari haini nupi masa ma rep ka chatharuba mi dona yam tuka chana hangoine yam khanbi adu maina su yamna ka hena mingonda mayamna so koi udaba ko maramdi adom su nong manarak pe yai kari gum hida kaptragadi
ꯑꯗꯣꯝ ꯅꯥꯔꯛꯄ ꯌꯥꯏ ꯑꯗꯣꯝ ꯅꯥꯔꯀꯥꯟꯗ ꯃꯤꯌꯥꯝꯅ ꯑꯗꯣꯝꯗ ꯌꯦꯡꯉꯛꯀꯗꯧꯔꯤꯕ ꯃꯤꯠꯌꯦꯡꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯣꯟꯅ ꯍꯟꯊꯅ ꯌꯦꯡꯒꯦ ꯍꯥꯏꯁꯦ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯈꯪꯉꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯛꯁꯤꯟꯕꯤꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯀꯣꯔꯣꯅꯥ ꯅꯥꯔꯛꯏꯕ ꯃꯤꯗꯨꯕꯨ ꯑꯣꯛꯇꯕ ꯃꯤꯔ ꯃꯥꯕꯨ ꯍꯨꯔꯥꯟꯕ ꯃꯤꯔ ꯃꯤ ꯍꯥꯠꯄ ꯃꯤꯔ ꯑꯗꯩ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯌꯥꯝꯅ ꯍꯟꯊꯅ ꯈꯜꯂꯦꯕ ꯑꯣ ꯇꯣꯝꯕꯗꯨ ꯆꯥꯎꯕꯗꯨ ꯅꯥꯔ ꯃꯥꯜꯂꯦ ꯐꯔꯦ ꯐꯔꯦ ꯅꯪ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯣꯀꯣ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯅꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯗꯨ ꯄꯨꯊꯣꯔꯛꯑꯒꯦ ꯅꯣꯏ ꯃꯄꯥꯟ ꯊꯣꯛꯂꯛꯑꯅꯨ ꯁꯦ ꯅꯣꯏꯒꯤ ꯏꯁꯤꯡ ꯍꯥꯞꯅꯕ ꯀꯣꯟꯇꯦꯅꯔ ꯑꯃ ꯁ꯭ꯋꯥꯏꯗ ꯊꯝꯃꯣ ꯅꯣꯏꯒꯤ ꯆꯦꯡ ꯍꯥꯞꯅꯕ ꯑꯃ ꯁꯤꯗ ꯊꯝꯃꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯩꯔꯒꯦ ꯅꯣꯏ ꯄꯨꯁꯜꯂꯣꯀꯣ ꯍꯥꯏꯔ ꯂꯣꯏꯔꯦ ꯐꯨꯠ 6-10 ꯑꯗꯨꯝ ꯂꯥꯞꯅꯕꯗ ꯀꯔꯤꯝ ꯂꯧꯅꯗꯦꯕ ꯍꯦꯛꯇ ꯃꯌꯥꯝꯗꯨ ꯌꯨꯝꯗ ꯂꯩꯔꯦ ꯃꯣꯏ ꯏꯃꯨꯡꯁꯤ ꯑꯩ ꯃꯅꯨꯡ ꯆꯪꯒꯅꯤ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨꯅꯦ ꯑꯗꯨ ꯇꯧꯅꯤ ꯑꯗꯩ ꯅꯨꯡ ꯊꯥꯖꯟꯕꯤ ꯈꯣꯠꯆꯟꯕꯤ ꯑꯗꯩ ꯃꯣꯏ ꯏꯃꯨꯡꯗꯣ ꯍꯦꯛꯇ ꯇꯨꯀꯠꯆꯕꯗꯧꯅ ꯌꯥꯝ ꯇꯧꯕꯤꯕꯗꯣ ꯑꯗꯨ ꯐꯠꯇꯦ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯑꯝꯇ ꯈꯟꯕꯤꯌꯣ ꯗꯣꯛꯇꯔꯅ ꯂꯥꯌꯦꯡꯗꯣꯏꯁꯦ ꯑꯅꯥꯕꯗꯨ ꯄꯥꯏꯔꯒꯅꯦ ꯈꯨꯠꯁꯤꯅ ꯇꯞ ꯇꯞ ꯄꯥꯏꯗꯣꯏꯅꯦꯕ ꯑꯗꯩ ꯗꯣꯛꯇꯔꯗꯨꯅꯁꯨ ꯃꯌꯥꯝꯅ ꯈꯜꯂꯤ ꯋꯥꯈꯟꯗꯣ ꯈꯟ ꯇꯥꯔꯒꯗꯤ ꯀꯅꯥ ꯂꯥꯌꯦꯡꯕꯤꯗꯣꯏꯅꯣꯕ ꯑꯅꯥꯕ ꯑꯩꯈꯣꯏꯁꯦ ꯑꯅꯥꯕ ꯃꯤꯗꯣ ꯗꯣꯛꯇꯔꯅ ꯄꯥꯏꯗꯣꯏꯅꯤ ꯅꯥꯗꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝ ꯈꯪꯕꯤꯌꯨ ꯃꯃꯥꯡꯒꯤꯁꯤꯡꯗꯣ ꯍꯤꯗꯥꯛꯁꯨ ꯂꯩꯄꯣꯟꯇꯦ ꯑꯗꯨ ꯗꯣꯛꯇꯔꯁꯤꯡꯁꯦ ꯍꯤꯗꯥꯛ ꯀꯥꯞꯇꯨꯅ ꯄꯦꯁꯦꯟꯁꯤꯡꯁꯦ ꯇꯞ ꯄꯥꯏꯔꯒ ꯅꯔꯁ ꯃꯌꯥꯝꯁꯤꯅ ꯃꯔꯨꯑꯣꯏꯅ ꯅꯔꯁ ꯑꯗꯒꯤ ꯃꯦꯟ ꯅꯔꯁ ꯃꯌꯥꯝꯁꯤꯅꯦꯕ ꯌꯥꯝꯅ ꯍꯣꯠꯅꯔꯤꯁꯤ ꯑꯗꯨꯅ ꯃꯦꯟ ꯅꯔꯁ 30 ꯗꯣꯛꯇꯔ ꯑꯃ ꯁꯤꯅꯦꯕ ꯂꯩꯔꯤꯁꯤ ꯁꯣ ꯅꯔꯁ 30 ꯗꯣꯛꯇꯔ ꯑꯃ ꯁꯤ ꯈꯛꯇꯅꯦꯕ ꯆꯥꯡꯗ ꯂꯩꯔꯤꯁꯤ ꯑꯗꯨꯅ ꯇꯞ ꯄꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯈꯟꯕꯤꯌꯨ ꯃꯣꯏ ꯂꯣꯏ ꯂꯧꯅꯗꯦ ꯅꯥꯗꯦ ꯑꯗꯨꯅ ꯌꯥꯝ ꯀꯟꯅꯁꯨ ꯄꯦꯅꯤꯛ ꯑꯣꯏꯕꯤꯗꯕꯀꯣ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯁꯥꯔ ꯑꯩ ꯀꯛꯆꯤꯡ ꯏꯔꯨꯝ ꯃꯄꯥꯟꯗꯩꯅꯤ ꯁꯥꯔ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯑꯆꯧ ꯀꯧꯏ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯍꯧꯖꯤꯛꯁꯤ ꯀꯣꯔꯣꯅꯥ ꯍꯤꯗꯥꯛ ꯀꯥꯞꯄꯗ ꯏꯁꯥꯃꯛ ꯉꯔꯥꯡ ꯃꯊꯪ ꯅꯍꯥꯟꯗꯨ ꯀꯥꯞꯆꯔꯨꯏꯌꯦꯕ ꯍꯣꯏ ꯃꯁꯤ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯥꯔ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯍꯤꯗꯥꯛ ꯀꯥꯞꯄ ꯂꯥꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯅꯥꯏꯕꯦꯜ ꯃꯌꯥꯝꯁꯤꯡꯁꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯇꯕ ꯍꯥꯏꯇꯥꯔꯦ ꯃꯤꯁꯤ ꯀ꯭ꯔꯦꯛ ꯉꯥꯟꯅꯔꯒ ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃꯇꯪ ꯍꯦꯛ ꯁꯣꯏꯈꯤꯕꯗꯀꯣ ꯇꯧꯖꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯤꯁꯅꯔ ꯑꯃꯅ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯀꯥꯞꯈꯤꯕꯒꯤ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯀꯥꯞꯈꯤꯕꯁꯤꯅ ꯃꯣꯏꯅ ꯅꯨꯃꯤꯠ 45ꯅꯤ ꯁꯨꯕꯗ ꯂꯥꯛꯑꯣ ꯍꯥꯏꯌꯦꯕꯀோ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯀꯥꯟꯗ ꯅꯝꯕꯔ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤ ꯄꯤꯌꯦꯕ ꯑꯗꯨ ꯈꯨꯗꯛꯇ ꯑꯗꯨꯝ ꯃꯦꯁꯦꯖ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯃꯦꯁꯦꯖꯇꯒꯤ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯑꯩ ꯑꯗꯨꯝ ꯆꯤꯡꯊꯣꯛꯑꯦꯕ ꯌꯥꯕꯅꯤ ꯃꯗꯨ ꯁꯦꯀꯦꯟ ꯗꯣꯁ ꯀꯥꯞꯄꯒꯅꯦ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ ꯑꯗꯨꯝ ꯏꯁꯥꯅ ꯐꯣꯟꯗ ꯇꯧꯔꯒ ꯑꯗꯨꯝ ꯏꯁꯥꯅ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔ ꯑꯃꯗ ꯆꯪꯉ ꯆꯤꯡꯊꯣꯛꯄ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯒꯅꯤ ꯀꯔꯤꯝꯇ ꯑꯗꯨ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯦꯀꯦꯟ ꯗꯣꯁ ꯀꯥꯞꯄꯤꯈꯣꯅ ꯍꯥꯏꯗꯣ ꯑꯗꯨꯅꯅꯤ ꯑꯗꯣꯝꯅꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯣꯝꯅꯁꯨ ꯏꯟꯐꯣꯔꯃꯦꯁꯟꯗꯨ ꯄꯤꯕꯤꯔꯤꯑꯕ ꯀꯔꯤꯝ ꯋꯥꯕꯤꯔꯨꯅꯨ ꯁꯪꯒꯣꯝ ꯌꯣꯟꯕꯤ ꯉꯁꯥꯏ ꯏꯇꯩꯃꯅ ꯑꯃꯅ ꯍꯥꯏꯔꯛꯄꯗꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯂꯥꯛꯏ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯑꯗꯨ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔ ꯑꯃꯗ ꯆꯠꯂꯒ ꯗꯣꯁ 2ꯗꯨ ꯀꯥꯞꯄ ꯂꯣꯏꯔꯒ ꯆꯤꯡꯊꯣꯛꯀꯅꯤ ꯑꯗꯨꯝ ꯄꯥꯏꯒꯅꯤ ꯑꯗꯣꯝ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯁꯣ ꯀꯔꯤ ꯆꯤꯊꯕ ꯂꯩꯔꯤ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯄꯨꯂꯤꯁꯅ ꯂꯥꯛꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯔꯒꯀꯣ ꯑꯩꯈꯣꯏ ꯐꯦꯚꯔ ꯑꯩꯈꯣꯏ ꯂꯥꯏꯍꯧ ꯁꯥꯕꯁꯤꯡꯁꯤꯗꯤ ꯀꯥꯞꯄꯤꯒꯅꯨ ꯑꯗꯨꯒ ꯑꯇꯩꯗꯤ ꯂꯣꯏꯅ ꯌꯥꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯑꯦꯅꯥꯎꯟꯁ ꯇꯧꯋꯦꯕ ꯀꯥꯞꯄ ꯂꯣꯏ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯁꯤꯃꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯁꯥꯔ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯃꯊꯪ ꯍꯥꯏꯗ ꯊꯝꯖꯔꯦ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯁꯤꯅꯤ ꯃꯌꯥꯝꯅ ꯑꯃꯅ ꯈꯪꯕ ꯑꯃꯅ ꯁꯤꯌꯔ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯈꯟꯅꯔꯀꯥꯟꯗ ꯂꯣꯏ ꯊꯣꯛꯏ ꯑꯩꯈꯣꯏ ꯈꯠꯅꯁꯤ ꯍꯥꯏꯕ ꯅꯠꯇꯕ ꯈꯟꯅꯁꯤ ꯍꯥꯏꯁꯤ ꯑꯩꯅ ꯍꯥꯏꯁꯤ ꯂꯥꯜꯂꯝꯕ ꯍꯥꯏꯕ ꯃꯌꯥꯝ ꯑꯆꯨꯝꯕ ꯑꯃꯅ ꯑꯗꯨꯝ ꯆꯨꯝꯊꯣꯛꯄꯤꯔꯛꯄ ꯑꯃꯅ ꯁꯨꯃꯥꯏ ꯍꯥꯏꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯂꯥꯟꯅ ꯈꯜꯂꯒ ꯑꯩ ꯋꯥꯈꯜꯅ ꯏꯃꯥꯖꯤꯅꯦꯁꯟ ꯑꯩ ꯇꯣꯉꯥꯟꯕ ꯀꯩꯅꯣꯝꯗ ꯂꯩꯔꯗꯤ ꯂꯣꯖꯤꯛ ꯑꯃꯗ ꯁꯨꯝ ꯂꯩꯔꯗꯤ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯑꯩ ꯀꯩꯅꯣ ꯇꯦꯔꯥꯆꯠ ꯋꯥꯡꯈꯣꯡꯗꯒꯤꯅꯦ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯀꯣꯂꯔꯗ ꯑꯩꯈꯣꯏꯒꯤ ꯍꯛꯊꯤ ꯌꯥꯝꯈꯠꯂꯒꯗꯤ ꯑꯦꯂꯔꯖꯤ ꯇꯧꯋꯦ ꯍꯥꯏꯕꯤꯕꯗꯣ ꯑꯗꯨꯗꯨꯒꯤ ꯍꯥꯏꯐꯦꯠ ꯍꯪꯖꯒꯦ ꯇꯧꯕ ꯍꯛꯊꯤ ꯌꯥꯝ ꯈꯟꯕ꯭ꯔꯥ ꯏꯁꯥꯁꯦ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯝꯗꯥꯏꯁꯦ ꯐꯃꯨꯡꯗꯩ ꯈꯟꯕꯗꯣ ꯑꯗꯨꯒ ꯁꯨꯝ ꯇꯨꯝꯃꯝꯃꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯃꯨꯡꯗꯩ ꯍꯧꯒꯠꯂꯒ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯄꯥꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯒꯨꯝꯕ ꯃꯅꯤꯡꯒꯨꯝꯕ ꯊꯣꯛꯂꯛꯑꯀꯥꯟꯗꯅꯦ ꯍꯛꯊꯤ ꯍꯦꯛꯇ ꯈꯟꯖꯜꯂꯛꯄ ꯑꯗꯨꯒ ꯙꯨꯛ ꯃꯅꯝ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯒꯨꯝꯕ ꯅꯝꯕꯗꯣ ꯌꯥꯝꯅ ꯏꯁꯥꯗ ꯍꯩꯅꯗꯕ ꯌꯥꯝ ꯐꯥꯎꯕꯤꯕ꯭ꯔꯣ ꯑꯗꯨꯅꯦ
ꯑꯗꯨꯅ ꯍꯛꯊꯤ ꯈꯟꯕꯁꯦ ꯁꯤ ꯑꯦꯂꯔꯖꯤ ꯑꯣꯏꯒꯗ꯭ꯔꯥꯅ ꯍꯪꯖꯅꯤꯡꯉꯤ ꯑꯗꯨꯝ ꯋꯥꯟ ꯑꯣꯐ ꯃꯣꯁ ꯑꯗꯨꯝ ꯑꯣꯏꯒꯜꯂꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯛꯊꯤ ꯌꯥꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯍꯛꯊꯤ ꯈꯟꯕꯁꯦ ꯑꯩ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯥꯁꯨ ꯍꯛꯊꯤꯁꯦ ꯈꯔ ꯈꯟꯒꯜꯂꯦꯕ ꯑꯩꯁꯨ ꯑꯗꯨꯒ ꯃꯁꯤ ꯑꯦꯂꯔꯖꯤ ꯃꯈꯜ ꯑꯃꯅꯤ ꯑꯩꯁꯨ ꯑꯗꯨ ꯗꯣꯛꯇꯔꯗ ꯌꯦꯡꯀꯥꯟꯗ ꯑꯦꯂꯔꯖꯤ ꯇꯥꯏꯞ ꯑꯣꯐ ꯑꯦꯂꯔꯖꯤꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯄꯅꯤ खरा गुली चारमी खर लेर फगरे अदुम होजिकसु दुम हौरप यावी मरुइना निंगथम थागी मतम हाइतारेको याम नुंगाइता जाने निंगथम थादन मुखरे हेले अदुना इंगा कांदा अयाम तौगली सारिंगी खर फै इंगा तौवेबा होय अदुने साबसे काहेना कस्तौदे इंगबसे सि कांदा एलर्जी तौवे दुन इंगबसिसु समना हरदा आई एसी मनुंगदा लेरेन खलसी नॉर्मल दा इसे सुम लेदोइनेबा एसी दगी मपान जे फत थोलक कांदा काजगी इंग चेंज अमा हाइतारे नुक्सिद अमा दक फु काने हाक्तिने द खनबजानी मसे अदुम डॉक्टर का आई थवैना से उनजरबनी अदु डॉक्टर ना ताकपुतसु हिदा गुली अदुम मयाम हाय अदुगा मसे अनाबा मचानी न कोइने दि थवासादी अदु यामना कुइरा अदि फत्ते मसिसु अदुना अमुक्तंग हाइतारे डॉक्टर गा खंगबा डॉक्टर अमतंग हाइतारे मेडिसिन की डॉक्टर अमगी मनाक्ता चतबा दुम यादौ माली अदुगा मरी लेनबदो को अमतंग दि ताना थोकपा दुम कानै मरक्तसु आई एलर्जी की सी मतंग से डॉक्टर सोइदना मतंग चारदि पुजरके हाइबो जिक्सि कोरोना की सिने फरक ताई हाने के रेकॉर्ड न चिंगबा अदुम थाजरके सो तमिनसी थगचरी थरोम से सरोगा बिरो थैंक यू हेलो मिंगा मदे लेफम हाइबिसी ओ हेलो हेलो इदुआ यासेन निवम दगी इमा तबो पिले ओ हाइबियो हाइबियो इमा जेन हाने बिकुम दो कापोय न लेरमे को कापथोरे अदगी कापोय दले या कुइ लेरमे बा होय होय अदुगा नमदि खबर दना डायबिटिक लेबा दगी बीपी लेबा डायबिटिस तौबा दगी साइगी हगत जदी लेना तो होय अदु लेबा दो मागी हिदाक तो जन चांग नायना चाबिरखदी लोय मगो हिदाक कापु पियोने यावरे खबरदा होय होय अदगी दि आइना मसिदी चलगे नंग खगोलगा चले खोगी चलगीदा ताबगी हानगी डॉक्टर लेरबदो अद चले दि स्किम जे लेपसी मी जे तहुम जानी ले छले मिंग पांगला थममे होय होय नंग दगना मो हले नोंग अलगा मो पोंग बुम ताब चाक चकोम थोग ताकोगा मो क्यू लेपा मु चले नि बु याक्सा अदुगा दि उसिन नासिन ngaraang नंबर दन संगे नसादि ngaraang मिंग पामरि नि संगे नसिगी मिंग निमिनिंग सुबै दु पान सुबै खंगे नि जे कनो अनि रगे सुबदि माजि कोखले ने अदुगा दि वैक्सीन दो कापी रे मोना अदुगा पुंखा म पोथा न पोथा रे अदुगा गुली दो सादन कोतना तौरे ओगी गुली इंचावना तो हजि खाये सा सरबिया ते को अदो आई काथो दगी ने वखन दि याम नुंगारे आई दि लेना सु याम लै भाई तारे अदुगु होय अनिरक सुबह दोस नुमित निफु मंगानी हाय तारे था मखाय थानी की मनुंग द कापी गदब अनिरक सुबह दोस कापियो मदुगी दोस तो कापदु दई अदुगा हाय तारे मपुंग फाना सही जिमगी गाक थो दोइनी हाय तारे सो याम नुंगाइजै कापद कीरगा लेरमी अदुबु हौजिकती कापथोकचरे हाय तारे इमा तबोन तमोपा थगचरी समथंगी कोलरमादा खुदों चाबों बिजरी हेलो मिंग अमदे लेफम हाबिसी हेलो हेलो कक्सिंग दैने कक्सिंग नि थौल ताइ दगी बेमसा हाबियो करी हाबिनी कुइने कक्सिंग गिने कनो अखोई हेल्थ सेंटर दा कापसु पैसा अमता तिंगदेबको कोरोना वैक्सीन से होय प्राइवेट खतनी तिंगदोबो प्राइवेट खक्तगिनी अदे अखोई नान मेकाय होंदा कापेबा अदुसु पैसा अमता तिंगदे कोई कापथोकतरे मैसेज सुला होय अदे सम हदी पैसा तिंगबाई केदबाई सम मयाम हाइनरपदुदा सम हाइ आइजो हाइजरिन होय होय पैसा तिंगबसे प्राइवेट त तिंगबा अदुगा मदुददी पैसा तिंगदबा हाइतारे सरकार की दुदी हाइतारे कोई ककिंग काफीबा मखैसिदी पैसा अमता तिंगदेबा अतैसु तिंगदे कनामता तिंगदेदा तिंगबबदी प्राइवेट खक्तगी वानी अद मयामना प्राइवेट चलुरगा प्राइवेट लौरी पैसादु लौबिद्रदि फदौनी सरकारना फ्री द कापीरदि फदौनी प्राइवेट सिसु अदम सरकार की ओइना खनबा हाइतारे कनागुम सिंगना अदुमाइना सुम यारोपजानी एनीवे थगचरी कापीग्रे हाइना ताकपिरकपा अदुगी खंगन बिरकपा सिगिदमा मथंग कॉलर बना खुदों साबा बिसरे
Hello. 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 Tazari Mingalai Fonga Habiu. Sir, I irong de kitamo ni sir. Habiu kari habiningi. Sir, hojiki matam se akogi nong udi khara tar nong ta dabese da singwe singi akogi Manipur ta pakole ibang phosi jamna singi problem oiba sida ina hajening di akogi turian lo lama da leriba turian sai sai ta leriba pajamiam ti se hojiki akogi thoban turian haitare yar koki lamdagi singma gi kano nung ko nung lengoi pet pada hojiki matam di akogi mechanism se yamna wang na bairabanina akogi korean gomba JCB gomba ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅ ꯀꯣꯠꯊꯣꯛꯄꯗ ꯏꯁꯤꯡꯁꯤ ꯅꯩꯔꯒ ꯇꯨꯔꯦꯟꯁꯤꯅ ꯐꯪꯉꯤꯕ ꯖꯒꯥꯗ ꯐꯪꯉꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯋꯥꯅꯔꯕ ꯍꯥꯏꯕꯗꯤ ꯑꯃꯣꯠꯄ ꯏꯁꯤꯡ ꯊꯛꯑꯕ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤꯃ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯑꯣꯊꯣꯔꯤꯇꯤꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯃꯁꯤꯒꯤ ꯑꯋꯥꯕ ꯏꯁꯤꯡꯒꯤ ꯈꯝ ꯊꯦꯡꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯐꯪꯗꯕ ꯖꯒꯥꯗꯗꯤ ꯋꯥꯅꯔꯕꯅꯦꯕ ꯑꯗꯨꯅ ꯇꯨꯔꯦꯟ ꯐꯪꯉꯤꯕ ꯖꯒꯥꯗ ꯈꯤꯇꯪ ꯎꯄꯥꯏ ꯁꯥꯐꯒꯗ꯭ꯔꯅ ꯈꯟꯕ ꯖꯒꯥꯁꯤꯗꯁꯨ ꯏꯁꯤꯡ ꯑꯃꯣꯠꯄ ꯑꯅꯩꯕ adagi yamna iruja bahudashu nungaitaba oiraba aduna masindang manira report iten yang chenbibeda yamna masata bangkok ta bamongda chinbiba phai amana moigi machine mayam hi sijinadra kunna sijinargadi isingse anaiba phangoi aruba phangane khali hana mamangda machine jingje laitringeda akoi asyengbadang sijinarambani adu hojiki machine na naikharakpadagi ising amot pase turiengi kanoda sai sai ta pangiba miyam khuding loina wanarabani adna masik pongnanaba silan janik mandukta tamlage to bani sa yam chomba wafam ni asidagi chahi mari gi mamangda itham morang pure lomda haitare ko ai lila chachabada chahi meda anirak itham morang pure sai che dum chale koi oksu ningthem sa khul swai mafam sing je haitare mafam da chu akoi gi praja mayam ta bani na sumang kum hayeng bining ba matam da hairak pada maroina ada turiel da ina sin namako ure ba khoina turiel ma pan sum sat kanda ko mama haitare pukhi da una chawba aduga yamna di luba na taba manung sida khoi gi JCB haitare JCB makut asang mado aduna kumdaraga leibak mayam khoi tata chawba gari stegi leibak si thadara thame dimpar gum bastegi aduga ising ji kapsalaga deida thamaga je khoi gi JCB sina maning amu halli mamang amu halli maning amu halli mamang amu halli chameba aduga madudagi ising du turien du dagi sonda kapsala chami ising du turien du dum chenda howe matam du da khoi wathok si leire thobal gi turiel ising mot le habs aina matam du da hange adu da angtha dagi khoi gi sound gi mi dong tha dai ni ada ina hange kaino si toy si din hai kan asini ni lengoi cham bai do kamai tu no hanadi samaina turien da mi ne cham dai ne na hai adu mi ne cham ba du dinga sai ozana hai bi du chumi khajik cham mani na turien do mot te hauji chaukhal pe matungina sigum bakhuju khulai me am season ra cham jhalak tar kan dile bak to trak laur thoban turien ji chelabra hai besi wani masimang nani hai bada idi haijaroi ge adubu isin naun so hai bi re uji call to matam da chumam do male aduna masi yengsen badi mari leina basing ni yengsen bi re di nungai ni hai bo wafam sini but mari leina bada dum tabi bo sunu chumam masula la masumi am gi da ma fa to bo sunu hello ming amade lai phom hai biu sir w san tiksum lai bung lai kai hai biu kari hai bi ni ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯚꯦꯛꯁꯤꯟ ꯀꯥꯞꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯧꯈꯤꯕ ꯊꯥꯈꯥꯏ ꯑꯃꯒꯤ ꯃꯃꯥꯡ ꯊꯥ ꯑꯃꯒꯤ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗꯒꯤ ꯀꯥꯞꯄ ꯍꯧꯔꯛꯑꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯛꯇ ꯏꯔꯥꯡꯁꯤꯅ ꯀꯟꯈꯠꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯀꯤꯔꯤ ꯏꯟꯅꯗꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝꯒꯤ PHCꯗ ꯑꯩꯈꯣꯏꯁꯨ ꯀꯥꯞꯆꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯥꯞꯄꯤꯉꯩ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝꯅ ꯍꯥꯡꯅ ꯀꯥꯞꯄꯤ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯁꯨ ꯉꯥꯛꯄꯤꯗꯕꯤ ꯌꯥꯝꯅ ꯌꯦꯡꯕꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯁꯣꯏꯕ ꯑꯣꯏꯒꯗ꯭ꯔꯥꯅ ꯍꯥꯏꯖꯅꯤꯡꯉꯦ ꯁꯥꯔ ꯍꯣꯏ ꯑꯗꯨꯕꯨ loina hidak sigi kanaba si khangak pa hai tare ko aduna su loina kapning dana tawbani adu sindok pa yai ngasi na ward number adugi hayeng na ward number adugi hangchit adugi na sinthok pu sudum yabjani adubu anyway masigi thodang ama chingen chilabada kayam kuin chiluni masum kapadi hande handara kani adubu pakhattani ngai di leite maram di mi yam pulak pai si kanana narino kanana nadrino haibadu
ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯣꯏꯗꯧꯕꯅꯤꯅ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯅꯥꯔꯛꯀꯅꯤꯀꯣ ꯈꯟꯅ ꯏꯁꯥꯅ ꯆꯠꯂꯀꯥꯟꯗ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯁꯨ ꯃꯁꯥ ꯃꯊꯟꯇ ꯉꯥꯛꯂꯛꯀꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯗꯤ ꯂꯥꯏꯊꯣꯔꯛꯑꯒꯗꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯂꯣꯏꯗꯧꯔꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟꯅꯥꯎꯅ ꯄꯤꯕꯤꯔꯛꯄ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯤꯅꯤꯠ ꯈꯔ ꯂꯩꯖꯔꯤ ꯌꯥꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯁꯤ ꯃꯔꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯃꯤꯟꯅꯁꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯅꯣꯡꯃꯥꯏꯈꯣꯡꯗꯒꯤ ꯃꯤꯡ ꯁꯅꯥꯃꯇꯨꯝ ꯅꯣꯡꯃꯥꯏꯈꯣꯡꯗꯒꯤ ꯁꯅꯥꯃꯇꯣꯝ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯑꯩ ꯁꯦꯀꯦꯟ ꯗꯣꯁꯁꯤ ꯉꯥꯏꯕꯁꯤ ꯐꯥꯔꯁ ꯗꯣꯁ ꯀꯥꯞꯄ ꯃꯇꯨꯡꯗ ꯐꯥꯔꯁ ꯗꯣꯁꯒ ꯁꯦꯀꯦꯟ ꯗꯣꯁꯒ ꯃꯥꯏ ꯗꯦꯠꯁꯤ 28 days ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯦ ꯆꯦꯟꯖꯤ ꯇꯥꯡ 15 ꯀꯥꯞꯆꯕꯅꯦꯕ ꯁꯦꯀꯦꯟ ꯗꯣꯁꯁꯤꯅ ꯃꯦꯒꯤ ꯇꯥꯔꯤꯛ 10ꯗ ꯇꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ 28 days ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯦꯀꯦꯟ ꯗꯣꯁꯁꯤ ꯀꯥꯞꯄ ꯑꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯁꯥꯔꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯨ 45 days ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯂꯩ ꯃꯁꯤ ꯑꯣꯖꯥ ꯑꯩ ꯁꯝꯖꯤꯟꯖꯔꯒꯦ ꯃꯁꯤ ꯑꯍꯥꯟꯕꯗ ꯄꯤꯔꯝꯕꯁꯦ 21 daysꯇ ꯀꯥꯞꯄꯝꯃꯦ ꯍꯤꯗꯥꯛꯁꯦ 21 days ꯀꯥꯞꯄꯝꯕꯗꯤ ꯈꯔ ꯂꯩꯔꯒ 20ꯒ 8 ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯒꯦꯗ ꯊꯥ 2 ꯍꯥꯏꯕ ꯊꯥ 2ꯁꯤ ꯃꯅꯨꯡꯗ ꯀꯥꯞꯄꯤꯌꯣ ꯃꯥꯒꯤ ꯑꯍꯥꯟꯕꯗ ꯁꯥꯒꯠꯂꯤꯕ ꯀꯥꯞꯈꯤꯕ ꯏꯟꯖꯦꯛꯁꯟꯁꯤꯅ ꯃꯁꯤꯅ ꯏꯁꯥꯗ ꯗꯦꯕꯂꯞ ꯇꯧꯕ ꯃꯇꯝꯗ ꯆꯪꯉꯤꯕ ꯃꯇꯝꯗꯨꯒ ꯃꯥꯒꯤ ꯃꯄꯥꯡꯒꯁꯦ ꯌꯥꯝ ꯀꯟꯅ ꯂꯩꯌꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯀꯥꯞꯄꯁꯤ ꯀꯔꯝꯕꯅ ꯐꯒꯦꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡ ꯗꯣꯛꯇꯔꯁꯤꯡꯁꯤ ꯅꯩꯅꯕ ꯊꯣꯛꯇꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯔꯒꯦꯕꯨ ꯊꯥ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯀꯦꯟ ꯗꯣꯁ ꯀꯥꯞꯄꯤꯌꯨ ꯍꯥꯏꯔꯦꯕ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯧꯖꯤꯛ ꯀꯥꯞꯄ ꯆꯠꯂꯨꯕꯁꯤꯡꯗ ꯍꯥꯏꯔꯛꯏꯁꯤ 45 days ꯍꯥꯏꯔꯛꯄꯅꯤ ꯊꯥ ꯑꯃꯒ ꯅꯨꯃꯤꯠ 90ꯒ ꯅꯨꯃꯤꯠ 15ꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯣ ꯅꯨꯃꯤꯠ 95ꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯁꯦꯀꯦꯟ ꯗꯣꯁ ꯀꯥꯞꯄꯤꯗ꯭ꯔꯤꯕ꯭ꯔꯥ ꯁꯦꯀꯦꯟ ꯗꯣꯁꯁꯦ ꯑꯩ ꯉꯥꯏꯖꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯅ 28 days ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯄꯥꯔꯒꯗꯤ ꯃꯤ ꯇꯥꯡ 10ꯗ ꯇꯥꯖꯔꯤꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯅꯥꯛꯀꯤ ꯗꯣꯛꯇꯔꯗꯨꯗ ꯑꯝꯇꯪ ꯆꯠꯄꯤꯔꯒ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯂꯧꯊꯣꯛꯄꯤꯕ ꯌꯥꯏ ꯃꯁꯤ ꯍꯥꯟꯅꯗꯤ 28 ꯗꯣꯛꯇꯔꯅ ꯍꯥꯏꯕꯤꯈꯤꯕꯅꯤ ꯑꯩ 45ꯇ ꯂꯥꯛꯆꯧꯔꯥ ꯊꯥ 2 ꯃꯅꯨꯡꯗ ꯂꯥꯛꯆꯧꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯃꯨꯛ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯗꯣꯝꯅ ꯐꯥꯔꯁꯁꯦ ꯀꯥꯞꯄꯤꯈ꯭ꯔꯒ ꯁꯦꯀꯦꯟ ꯗꯣꯁ ꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯇꯜꯂꯤꯅꯤ ꯈꯣꯠꯂꯤꯅꯤ ꯀꯥꯎꯊꯣꯛꯏꯅꯦꯅ ꯀꯥꯎꯊꯣꯛ ꯊꯥ 2ꯗꯨ ꯍꯦꯟꯇꯣꯛ ꯀꯥꯞꯈ꯭ꯔꯒꯗꯤ ꯑꯍꯥꯟꯕ ꯀꯥꯞꯈꯤꯕ ꯗꯣꯁꯇꯣ ꯄꯨꯡꯃꯥꯡ ꯃꯥꯡꯒꯅꯤ ꯍꯥꯏꯔꯛꯏ ꯃꯁꯤꯃ ꯁꯣ ꯃꯗꯨ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯍꯥꯏꯇꯥꯔꯦꯀோ ꯀꯥꯞꯄꯤꯔꯤꯕ ꯗꯣꯛꯇꯔꯗꯨꯗꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯛꯀꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯕꯅ 28 days ꯑꯩꯁꯨ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗ ꯇꯥꯖꯕꯗꯤ 28 ꯍꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ 45 ꯑꯃꯨꯛ ꯍꯥꯏꯔꯕꯅꯤꯅ ꯁꯣ ꯑꯦꯅꯤꯋꯦ ꯑꯃꯨꯛꯇꯪ ꯄꯥꯎꯗꯨ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯅꯔꯦꯟꯗ꯭र ꯂꯥꯏꯁ꯭ꯔꯝ ꯚꯦꯛꯁꯤꯟ ꯀꯥꯞꯆꯗ꯭ꯔꯤ ꯑꯩ ꯗꯦꯜꯂꯤꯗ ꯂꯩꯖꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯂꯩꯇꯦꯅ ꯇꯥꯛꯄꯤꯔꯛꯏ ꯁꯣ ꯅꯔꯦꯟꯗ꯭ꯔ ꯀꯔꯤꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯇꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯍꯤꯗꯥꯛ ꯀꯥꯞꯄꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯤꯗꯥꯛ ꯀꯥꯞꯄꯁꯤꯅ ꯑꯩꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯤ 100% ꯑꯩ ꯕꯨꯁꯇꯔ ꯑꯣꯏꯗꯣꯏꯅꯤ ꯏꯁꯥꯁꯤ ꯕꯨꯁ ꯇꯧꯔ ꯂꯩꯗꯣꯏꯅꯤ ꯆꯪꯕ ꯉꯝꯍꯜꯂꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯗꯦꯜꯂꯤꯗꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯅꯔꯦꯟꯗ꯭र ꯂꯥꯏꯁ꯭ꯔꯝ ꯑꯗꯣꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯅꯤ ꯗꯦꯜꯂꯤꯗ ꯂꯩꯔꯒꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯐꯃꯨꯡ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯣꯛꯁꯤꯖꯦꯟ ꯍꯧꯖꯤꯛ ꯂꯩꯇꯦ ꯂꯝꯕꯤꯗ ꯑꯅꯥꯕ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯗꯗꯅ ꯃꯃꯥ ꯃꯄꯥꯁꯤꯡ ꯅꯥꯔ ꯂꯩꯕꯗꯨ ꯃꯆꯥꯅ ꯄꯨꯔꯛꯑꯒ ꯃꯗꯨ ꯂꯝꯕꯤꯗ ꯉꯥꯏꯗꯅ ꯐꯧꯗꯅ ꯂꯩ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨꯒꯨꯝꯕ ꯃꯔꯛꯇꯨꯗ ꯍꯤꯗꯥꯛ ꯀꯥꯞꯇꯅ ꯂꯩꯕꯁꯤꯁꯨ ꯂꯨꯕꯝꯅꯤ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯤꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯅꯥꯝꯇ ꯄꯨꯟꯗꯅ ꯂꯩꯔꯕꯨꯗꯤ ꯏꯁꯥꯅ ꯑꯣꯛꯁꯤꯖꯦꯟꯗꯣ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯔꯁꯥꯏꯖꯀ ꯇꯧꯗꯅ ꯃꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯅꯔꯦꯟꯗ꯭ꯔ ꯁꯣ ꯌꯥꯝꯅ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯀꯟꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯅꯥꯗꯕ ꯑꯣꯏꯕꯤꯌꯨ ꯍꯦꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯇꯥꯖꯔꯤ ꯍꯜꯂꯣ ꯉꯥꯛꯇ ꯍꯥꯏ ꯂꯩꯔꯦ ꯃꯤꯡ ꯂꯩꯐꯝ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯁꯠ ꯑꯝꯇ ꯍꯥꯏꯖꯟꯕꯤꯔꯣ ꯊꯧꯒꯣꯟꯗꯒꯤ ꯁꯟꯕꯥꯁꯤꯡꯅꯦꯕꯀꯣ ꯍꯣꯏ ꯑꯩꯒꯤ ꯚꯦꯛꯁꯤꯟꯁꯤ ꯀꯥꯞꯄꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯈꯨꯠꯁꯤ ꯆꯤꯛꯄ ꯅꯥꯕ ꯑꯗꯨꯝ ꯇꯧꯋꯦꯕ ꯈꯨꯠ ꯁꯥꯁꯤ ꯁꯤꯙꯔꯒ ꯃꯁꯤꯕꯨ ꯀꯥꯞꯄꯨꯕꯗ ꯌꯥꯝꯅ ꯕꯦꯔꯥ ꯑꯣꯏꯒꯗ꯭ꯔꯅ ꯈꯟꯕ ꯈꯣꯡ ꯈꯨꯠ ꯁꯤꯙꯕ ꯇꯧꯋꯦꯕ ꯈꯨꯠꯁꯤ ꯉꯥꯏꯍꯥꯛ ꯂꯩ ꯆꯤꯛꯄ ꯉꯥꯏꯍꯥꯛ ꯂꯩ ꯅꯥꯕ ꯈꯨꯠꯁꯤ ꯁꯤꯙꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯗꯣꯛꯇꯔꯗꯗꯤ ꯁꯨꯡꯌꯦꯡ ꯌꯦꯡꯕꯤꯗꯕ꯭ꯔꯣ ꯒꯨꯂꯤ ꯑꯗꯨꯝ ꯆꯥꯏꯌꯦ ꯍꯤꯗꯥꯛ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯝ ꯐꯕ ꯃꯥ ꯍꯧꯅꯤꯡ ꯃꯇꯝ ꯍꯧꯕ ꯑꯗꯨ ꯌꯥꯝ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯆꯞ ꯃꯥꯟꯅꯩ ꯋꯥꯔꯤꯕꯨꯀꯣ ꯍꯧꯖꯤꯛ ꯈꯣꯡꯗꯨ ꯁꯤꯙꯔꯕ ꯈꯨꯠꯇꯨ ꯍꯧꯖꯤꯛ ꯁꯤꯙꯔ ꯂꯩꯔꯒꯗꯤ ꯆꯠꯂ ꯀꯥꯞꯄꯤꯔꯣꯅꯨ ꯁꯤꯙꯗ꯭ꯔꯀꯥꯟꯗ ꯀꯥꯞꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯁꯥꯔ ꯑꯗꯨꯒꯅꯦ ꯗꯣꯛꯇꯔ ꯂꯩꯔꯤꯕꯗꯣ ꯑꯦꯃꯣꯗꯨꯗ ꯑꯝꯇꯪꯗꯤ ꯍꯪꯕꯤꯔꯣ ꯃꯔꯝꯗꯤ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯍꯥꯏꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯅꯔꯦꯟꯗ꯭ꯔꯁꯤ ꯃꯥꯗꯤ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩ ꯍꯥꯏ ꯗꯦꯜꯂꯤꯗ ꯁꯣ ꯅꯔꯦꯟꯗ꯭ꯔꯒꯤ ꯋꯥꯐꯝꯁꯤ
यामना कोरोना बु थाजदब माली नाबीदबु अयु दिल्ली द कोइ चले जी अदोमना हाइबिरि वाफम दो हाइतारे सो थागचरी नरेंद्र लाइश्रम हेलो मिंग अमदि लेफम हाइबिसि हेलो आई थवाल पाखं खंदेगी आनंदिनी सा करी हाबिनि कोई बजेगी हिदाक से कोई अगांग मबुक थईब ममा से सिददि काप याब्रा यादब्रा सिकसन सुं खंजनिंगा मसे काप यादे हाइदना हाय मसिमदि डॉक्टरना हजे हजे खोमजिंग लिबि ददि कापी गनु हाइबसिमा हौजिकी ओइना हाइरि कोना मु करी लाकदगे हाइब डॉक्टरना तुम लाकपि हाइ मरमदि मिरोन बनुपीदसु काप कनु हाइब लैरि अदु मसी अमसु लೈ मिरोन बगे वाफम सिजु हाइतरे सो युम कई लोंगबा खुगी कुइद्रिबा हाइतरेने सो करिगुम मखोइना मचा मसु मखोइना दुमाइना पाम लैरि हिदाक तो हाना कापथोकपियो हाइब हिदाक तो हाना कापियो कोना मिरोन बदि काइदे हिदाक कापक्र मतुंगदा सो हिदाक मिरोन खरखरकांदा हिदाक ति कापिगनु हाइबसे मसी मसु डॉक्टरना हाइ अदुगा हेलो मिंग अमदि लेफम हाइबिसे ꯗꯒꯤ ꯄ꯭ꯔꯦꯝ ꯅꯥꯏꯕꯝ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯄꯦꯁꯦꯟ ꯑꯃꯈꯛ ꯂꯩꯕ ꯑꯍꯜ ꯑꯣꯏꯔꯦꯀꯣ ꯑꯗꯨ ꯃꯥ ꯍꯤꯗꯥꯛꯇꯤ ꯑꯗꯨꯝ ꯆꯥꯔꯒ ꯑꯗꯨꯝ ꯍꯧꯒꯠ ꯀꯥꯈꯠꯄꯗꯤ ꯈꯔ ꯈꯔ ꯆꯠꯄ ꯈꯣꯠꯄꯗꯤ ꯑꯗꯨꯝ ꯉꯝꯃꯒ ꯃꯨꯡ ꯑꯣꯟꯊꯣꯛꯑꯒꯗꯤ ꯂꯩꯔꯤꯕ ꯑꯗꯨ ꯃꯥꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯒꯤ ꯚꯦꯛꯁꯤꯟꯁꯤ ꯀꯥꯞꯄꯗ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯁꯨꯝ ꯈꯪꯅꯤꯡꯕ ꯍꯪꯖꯔꯛꯄꯅꯤ ꯃꯗꯨꯁꯨ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗꯗꯤ ꯌꯥꯝꯅ ꯀꯟꯅ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯅ ꯂꯩꯔꯒꯗꯤ ꯃꯗꯨ ꯀꯥꯞꯄꯗꯨ ꯃꯥ ꯅꯦꯝꯊꯔꯀꯥꯟꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕꯗꯨ ꯀꯥꯞꯄ ꯌꯥꯏꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥ ꯑꯣꯏꯅ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇꯀꯣ ꯑꯃꯨꯛꯇꯪꯗꯤ ꯀꯥꯞꯀꯗꯧꯔꯤꯕ ꯂꯩꯀꯥꯏ ꯂꯝꯗꯝꯗꯨꯗ ꯂꯩꯕ ꯗꯣꯛꯇꯔ ꯑꯦꯝ ꯑꯣ ꯑꯗꯨꯗꯀꯣ ꯑꯝꯇꯪ ꯃꯥꯒꯤꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯕꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯑꯃꯁꯨ ꯈꯔ ꯂꯧꯕꯤꯕ ꯀꯥꯞꯄꯗꯤ ꯌꯥꯗꯧ ꯃꯥꯜꯂꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯔꯝꯗꯤ ꯍꯥꯔꯠ ꯅꯥꯕ ꯍꯥꯏꯕꯁꯤ ꯍꯥꯔꯠꯇꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯅꯥꯔꯤꯅꯣ ꯍꯥꯏꯕꯁꯤ ꯕꯤꯄꯤ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯍꯥꯔꯠ ꯅꯥꯕ ꯃꯤꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯤ ꯕꯤꯄꯤꯒꯤ ꯃꯊꯧꯁꯤ ꯀꯔꯤꯅꯣ ꯕꯤꯄꯤ ꯍꯥꯏꯗꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔꯅꯤ ꯂꯩꯔꯤꯁꯤ ꯑꯗꯨꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯃꯔꯤ ꯂꯩꯅꯩꯁꯤ ꯏꯅꯅꯤ ꯑꯩꯒꯤ ꯍꯥꯔꯠꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯤ ꯑꯗꯨꯔꯗꯤ ꯕꯤꯄꯤ ꯂꯩꯕꯁꯦ ꯍꯥꯔꯠꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯕꯤꯄꯤ ꯂꯩꯕ ꯃꯤꯁꯨ ꯀꯥꯞꯄ ꯌꯥꯏ ꯍꯥꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥꯒꯤ ꯑꯅꯤꯁꯨꯕ ꯁ꯭ꯇ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯥꯅ ꯂꯧꯔꯤꯕ ꯔꯣꯜꯁꯤ मागी हिदाक्सी महिकसी इसादा चंगप मतमदा उबंग ngamba mahik nate microscope natana ubangam daba mahik amkhakne मागी मखोंग सिदा मतु सिदा कोई पॉइजन मखन म तक 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 संतोखर का मचा से कोई हकचांग से ngasi changani mi du ka su toroi hayeng changani ka storoi hangchit changani ka storoi mari ni suba numit gi di ma se koi gi kari hai tare masa ji loi namak mahik se million lom da sandoro ko doini adun sandoro kan da koi gi oxygen puthok liba ꯑꯩꯈꯣꯏꯒꯤ ꯂꯪꯁ ꯍꯥꯏꯇꯥꯔꯦ ꯂꯪꯁꯁꯤ ꯑꯣꯛꯁꯤꯖꯦꯟꯁꯤ ꯄꯥꯏꯞꯁꯤ ꯐꯨꯜꯍꯜꯂꯤ ꯍꯥꯏ ꯀꯤꯗꯅꯤꯗ ꯆꯪꯈ꯭ꯔꯒ ꯀꯤꯗꯅꯤꯁꯤ ꯕꯦꯔꯥ ꯇꯧꯍꯜꯂꯤ ꯍꯥꯏ ꯍꯥꯔꯠꯇ ꯆꯪꯀꯥꯟꯗ ꯍꯥꯔꯠꯀꯤ ꯏ ꯎꯇꯣꯡꯁꯤꯡꯁꯤ ꯂꯣꯏꯅ ꯐꯨꯜꯍꯜꯂꯤ ꯍꯥꯏ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯤꯗꯨꯒꯤ ꯄꯨꯟꯁꯤ ꯂꯣꯏꯍꯟꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯔꯠꯇꯨ ꯅꯥꯔꯤꯗꯨꯅ ꯕꯦꯔꯥ ꯇꯧ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯂꯩꯅꯥꯗꯨ ꯅꯥꯔꯒꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯗꯣꯔꯤꯅꯤ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯝꯇꯪꯒ ꯇꯥꯟꯅꯕꯤꯌꯨ ꯁꯣ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ सुमना तंगे मिनिट अनि खतंग आरे थोरम सोल्यूशन जबगी खुदोंग साबा से लबियु सोइदना डायमंड रेडियो के पुंगिंग के वारोल के थोरमदा अदोमना सु अखंग वाफम सिंग थंबियु अखोई सेक्शन लेमिनसे मसदगी हेना फबा करिसु लेति हेलो मिंग अमदे लाइफम हाबिसि लाइतो ममोंगी थासना ने सा हाबियु थासना करे हाबिनिंगी ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯀꯩꯅꯣꯗ ꯒꯨꯋꯥꯍꯥꯇꯤꯗ ꯍꯣꯇꯦꯜ ꯃꯦꯅꯦꯖꯃꯦꯟ ꯌꯥꯎꯔꯨꯕ ꯑꯗꯨ ꯃꯣꯏ ꯍꯧꯖꯤꯛ ꯁꯨꯇꯤ ꯊꯥꯕꯒꯤ ꯌꯨꯝꯗ ꯊꯣꯛꯂꯒ ꯂꯩꯔꯦ ꯑꯗꯨ ꯂꯥꯏꯕꯛ ꯐꯗꯅ ꯅꯦꯒꯦꯇꯤꯚꯁꯨ ꯑꯣꯏꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛꯁꯦ ꯍꯧꯖꯤꯛ ꯀꯥꯞꯄꯨꯔꯦꯗꯅ ꯑꯗꯨꯒ ꯃꯣꯏꯅ ꯅꯨꯃꯤꯠ 15ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯣ ꯌꯥꯔꯦ ꯃꯇꯨꯡꯗ ꯆꯪꯉꯛꯑꯣ ꯌꯥꯔꯦ ꯍꯥꯏꯔꯒꯗꯤ ꯁꯦꯀꯦꯟ ꯗꯣꯁꯦ ꯁꯥ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯀꯥꯞꯄ ꯌꯥꯒꯗ꯭ꯔꯥ ꯁꯤ ꯈꯪꯖꯅꯤꯡꯗꯅ ꯍꯪꯖꯔꯛꯄꯅꯤ ꯌꯥꯏ ꯌꯥꯏ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯀꯥꯞꯄ ꯌꯥꯏ आई अहानबगी दोसे कापुरे हाइबगी अखोगी आरोग्य सेतु हाइदना एप अमदा सोइदना रजिस्ट्रेशन दम तौबिरगा ऑलरेडी लेबो ऑलरेडी दम थोकनी अदुदसु अदुगा हारिबदु येंगा एनीवेयर मफम अमदा सेकंड डोज काप के हाइबा दम याई केसु काइबा लेते मसे डॉक्टर ना हाइबनी को मसे मा एनीवेयर मफम अमदा चला कापे याई अखोई केंद्रना अखोइदा काप तौनी अदुना दुनी हाइबसि लेते सिदि मयाम थुंगनब सिन्नब कापिरकनी हाइतारे सो थर्नो आजर खंजरे थंगा थगसरी हेलो मिंग अमदे लेफम हाबियु हेलो सर्जन तराम लोकचरी मिंग खंगजगे लेफम खंगजगे
ꯁꯥꯔꯖꯦꯟꯁꯀꯤ ꯏꯟꯁꯄꯦꯛꯇꯔ ꯇꯥꯏꯗꯤ ꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯌꯦ ꯑꯉꯟꯕꯩꯒꯤꯗꯤ ꯐꯖꯅ ꯇꯥꯏ ꯑꯊꯦꯡꯕꯩꯗꯤ ꯇꯥꯕꯁꯦ ꯍꯦꯛꯇ ꯅꯪꯍꯧꯗꯦ ꯃꯤꯀꯞ ꯇꯨꯝꯕꯅ ꯍꯥꯡꯈꯤꯗ꯭ꯔꯥ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯣ ꯑꯣ ꯇꯦꯖꯄꯨꯔꯗꯒꯤ ꯑꯃꯨꯊꯅꯥ ꯇꯔꯥꯃꯨꯛꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯈꯖꯤꯛꯇꯪ ꯍꯣꯡꯗꯣꯛꯅꯕ ꯁꯥꯒꯠꯆꯕ ꯀꯜꯄꯅꯥꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯞꯃꯤꯟꯅꯔꯤ ꯅꯣꯛꯃꯤꯟꯅꯔꯤ ꯋꯥꯈꯜ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯤ 1,600,000ꯗꯤ ꯅꯨꯡꯇꯤꯒꯤ ꯀꯞꯃꯤꯟꯅꯔꯤ ꯌꯨꯇ꯭ꯌꯨꯕꯇ ꯔꯦꯗꯤꯑꯣꯗꯅ ꯃꯤ 1,400,000ꯃꯨꯛ ꯀꯞꯃꯤꯟꯅꯔꯤ ꯀꯥꯡꯕꯨ ꯑꯃꯅ ꯁꯨꯡꯇꯥ ꯇꯥꯗꯕꯁꯨ ꯂꯩ ꯇꯥꯅꯤꯡꯗꯕ ꯀꯌꯥꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯂꯦꯞꯇꯅ ꯑꯗꯨꯝ ꯍꯣꯠꯅꯖꯈꯤꯒꯦ ꯀꯔꯤ ꯆꯤꯊꯕ ꯂꯩꯔꯤ ꯍꯥꯏꯕꯤꯌꯨ Sina loibirabro? Loibire sir. Thank you so much. From se sarugi apirapkasigidama. Hemanta mangangsa yam chumi Facebook amadi tongan masing asida mi sibagi ngakta mayam utpasina akoi yam henkali masina haibaji chumi aduna ngarang so in haijabdu corona gi news si pause ayuk tam tang tabiro numidang wairang umtanga horen tumamdai duda anirak odai duda amutang khangbiu ngah lera mu gieng leradi panic oi mandani saji kari ai tare loina pakhat khidni saji loi tare na mioi ba koi se thanda amamada lai kan ne khal lai yeng biu ba amamadi than lai biu ka du mai du thong tak lon chalo som yum do floor ani hunga leiraga di madu gum jaga du da nong ma leireng khalo makha de mai du hana te heta muthalu ada ai ka leiri bu ai leira ma ka du mai heta muthat piu mathang muthal asum lai wo sum kainom tausalakpane ba ki ba natrazu kani adigi prek prak na hodong uchi na mu tawrone wakhanda sum kainom leibani aduna adagi di phatta base dum uruk payaw yar kana kadawdino da na haibdo adumaina khandok pangam badadi fai mi si mana de makhan je anxiety la khadoini aduna masina ki khatana pakhatana kari hai tare saji ne sum ma chatpada kai ne chani na to masa mathana khangna si na haibogi wari su lei so hello minga madele form haibise Hello, Sergeant Madi Diamond Gestapo Namuku Han the Tagatsari Sir. Mingly from Kanzage Sunil Sar Wabasing the Gisa. Have you Sunil? Wabasing High area Jessa. Quite Technopan district, Sing Baduga, Hyrok, Kadian near or the Nakona Levasa. Adoji a quick corona vaccine cap Pagi Matangasa. I call it I mold that up a Palian gate. Ado sa Sidagina, Hyrok Tagina, I mol Palian Bochet Budi, Hyrok Primary Health Center High Taresa. Sidane Hena, Quid Nakbokudong Savado, Kogi, Ladiba District Sigi, CMO Haigadra, Karihani Sarmoina, Eren something to Biragadisa, Masigi Kudong Savage, Hangadra, Hyroki, Hausiki Zaga, do the Chalaga Kappa, the Yaro in Harapoka Yaubro, Anakpaduda. Ado the Adagi, Ladiba, Kogi Pazas, you can understand later by Taresa. ID Yagada Yarodra and Manging and Laiba, Dagi, Mashigum by Matang, Dagi, Descent Company have no less Suzuka later, but don't Kogi Sagi areas either Mujabasa. Hoi Karito Zuru doing on some Laibazatuni, Maduga, Hoi Kudung Tiba Tokring Egidum Pai Haitare, Yamna Pakat Pidana, Hauzima Karisu Dragadi. Isana exercise karatoba yoga karatoba aduga chaba thakpa de cheksin na taru tanana mask upa sanitizer season naraga ningthi jana leirabudi hektamak tawdog jana te da dubu aina gyan tana leire so aigi nakan aigi atmosphere duni yaraktragadi lana rakadra haibe wani adaida madu khara leiragadi aina hidak to kaptho uragadi aina section da bakara duga aina khara section baduga ani du punsan narakanda kari haitare laina singak thokna nabagi damak ai khaktana taba ai khaktana corona na adraga laina singak thokpudi yaroi dori I quite put a nada Buduni. Akogi Marilla in a authority side as Hanatra Angalwadi Waka lady Vesa. Masida is when the Mokona guy Alantan Bibiraga consider lady Prazas in Jekoi Baptaning I awareness must andam be toughening by Tarasa. Tagachari, no Magishura Tani and some labor don't know High Tarasa. Tagachari, noisy. Yam noisy, Hibirocracy, Quigi Asagi Lady Bamising to Zumadu awareness Moina, so Karapiraka Praza, the people Haitare. A sing with it, Yam Tasing with the Haitare, among the Quinating, the Krabakudong Tiba Mokangim. Kudong Tiba Mokang among the Ting, the Kraga, Anisubakudong Tibadula Akanda, a Quina Karim to Sexalo de Base, Masikari Marangi no Hibasin. Quite the labor from Aduna Karahena.
ꯊꯦꯡꯅꯈ꯭ꯔꯕ ꯑꯋꯥꯕꯗꯨꯗꯤ ꯃꯊꯪ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯣ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯨꯃꯥꯏꯅ ꯉꯥꯛꯊꯣꯛꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯥꯗꯤ ꯂꯥꯛꯏꯅ ꯍꯥꯏꯕꯗꯨ ꯂꯣꯏ ꯈꯪꯈ꯭ꯔꯕꯅꯤꯅ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯃꯃꯥꯡꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯅꯈ꯭ꯔꯕ ꯑꯁꯣꯏꯕꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯩꯉꯥꯛꯅ ꯃꯗꯨꯒꯤ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯃꯤꯌꯥꯝꯗ ꯄꯤꯕꯁꯤ ꯑꯗꯨꯝ ꯋꯥꯠꯂꯤꯕ꯭ꯔꯥ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦꯀꯣ ꯑꯗꯨꯅ ꯊꯕꯛ ꯊꯧꯔꯝ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅ ꯇꯣꯛꯑꯀꯥꯟꯗ ꯉꯔꯥꯡ ꯍꯥꯏꯖꯕ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯙꯅꯕꯤꯔꯒ ꯉꯔꯥꯡ ꯈꯟꯅꯕꯗ ꯌꯥꯎꯈꯤꯕ ꯋꯥꯐꯝꯗꯨꯅꯤ ꯂꯧ ꯎꯕ ꯃꯤ ꯑꯃꯈꯛꯅ ꯂꯧꯃꯤ ꯑꯃꯈꯛꯅ ꯍꯥꯏꯇꯥꯔꯦ ꯂꯧ ꯂꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯃꯌꯥꯝ ꯂꯧ ꯂꯣꯛꯅꯈ꯭ꯔꯗꯤ ꯃꯥꯁꯨ ꯂꯧꯗꯨ ꯂꯣꯛꯍꯧꯗꯕ ꯌꯥꯗꯦꯕ ꯂꯧꯃꯤꯅ ꯂꯧ ꯂꯣꯛꯇ꯭ꯔꯗꯤ ꯂꯧꯃꯤꯗꯤ ꯀꯔꯝꯍꯥꯏꯅ ꯍꯤꯡꯅꯤ ꯑꯗꯨꯅ ꯃꯃꯥꯗꯤ ꯁꯤꯖꯜꯂꯕ ꯅꯨꯡꯁꯤꯕ ꯃꯃꯥꯗꯨ ꯁꯤꯖꯜꯂꯛꯄꯗꯣ ꯐꯛꯅ ꯀꯣꯟꯁꯤꯜꯂ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯁꯟ ꯒꯥꯔꯤ ꯄꯨꯔ ꯂꯧ ꯌꯩꯕ ꯆꯠꯂꯤ ꯀꯩꯅꯣ ꯂꯧꯗꯨ ꯌꯩꯕ ꯍꯜꯂ ꯍꯣꯔꯦꯟ ꯃꯃꯥꯗꯨ ꯄꯣꯂꯣꯏꯗꯣꯏꯕ ꯃꯔꯝꯗꯤ ꯂꯧꯃꯤꯅ ꯂꯧ ꯎꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯊꯕꯛ ꯑꯣꯐꯤꯁ ꯑꯣꯏꯒꯦꯔꯥ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯁꯤ ꯈꯔ ꯂꯦꯞꯄꯒ ꯆꯞ ꯃꯥꯟꯅꯅ ꯑꯩ ꯈꯛꯇ ꯅꯠꯇꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯞ ꯃꯥꯟꯅ ꯂꯦꯞꯄꯒana ꯂꯩꯅꯥꯁꯦ ꯉꯥꯛꯊꯣꯛꯅꯅꯕ ꯀꯔꯤꯅꯣ ꯈꯔ ꯍꯣꯠꯅꯕꯒꯤ ꯃꯇꯝꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯁꯣ ꯁꯔꯀꯥꯔꯅꯁꯨ ꯂꯧꯈꯠꯄ ꯌꯥꯕ ꯂꯧꯈꯠꯄ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯇꯧꯁꯟꯕ ꯍꯧꯖꯤꯛ ꯑꯣꯛꯁꯤꯖꯦꯟ ꯋꯥꯠꯂꯤꯕ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯑꯅꯥꯕ ꯃꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯁꯤ 900ꯒ ꯈꯔꯅꯤ ꯃꯅꯤꯄꯨꯔꯗ 1,000 ꯌꯧꯗꯣꯔꯦ ꯁꯣ ꯐꯃꯨꯡꯅ ꯂꯩꯔꯤꯁꯤꯅ 900ꯒ ꯈꯔꯅꯦ ꯁꯤꯒꯤ ꯃꯇꯨꯡꯁꯤ ꯑꯅꯥꯗꯔ ꯃꯤ ꯍꯣꯔꯦꯟ 200ꯗꯒꯤꯅ 300 ꯅꯥꯔꯅꯤ ꯍꯌꯦꯡ 200ꯗꯒꯤꯅ 300 ꯅꯥꯔꯅꯤ ꯇꯨꯝꯐꯝ ꯁꯨꯡꯂꯩ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯁꯤꯃ ꯃꯌꯥꯝ ꯈꯪꯕꯤꯔꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯥꯔꯀꯥꯟꯗ ꯍꯣꯁꯄꯤꯇꯥꯜꯗ ꯇꯨꯝꯐꯝ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤꯃ ꯈꯟꯕꯤꯔꯣ ꯅꯥꯔꯁꯨ ꯀꯔꯥꯏ ꯅꯥꯔꯅꯤ ꯐꯃꯨꯡꯗ ꯅꯥꯔꯅꯤ ꯂꯝꯕꯤꯗ ꯅꯥꯔꯅꯤ ꯑꯗꯨ ꯑꯩ ꯂꯝꯕꯤꯗ ꯁꯜꯂ ꯇꯥꯔꯅꯤ ꯀꯅꯥꯝ ꯈꯣꯡꯒꯠꯂꯔꯣꯏ ꯂꯩꯀꯥꯏꯅꯁꯨ ꯍꯟꯅ ꯌꯦꯡꯉꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯄꯦꯅꯤꯛ ꯑꯣꯏꯕ ꯍꯦꯟꯃꯜꯂꯤ ꯂꯩꯀꯥꯏꯗ ꯑꯅꯥꯕ ꯑꯃ ꯂꯩꯀꯥꯟꯗ ꯌꯨꯝ 4-5 ꯌꯨꯝ ꯊꯪꯅꯕ ꯂꯩꯀꯥꯏ 3-4ꯗ ꯊꯛ ꯅꯤꯛ ꯂꯩꯔꯤꯕꯅꯦꯕ ꯑꯩꯈꯣꯏ ꯁꯤ ꯂꯩꯕ ꯂꯝꯗꯝꯁꯤ ꯁꯣ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯅꯥꯕꯁꯤꯗꯒꯤꯗꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯀꯤꯃꯟꯗꯅ ꯂꯩꯀꯥꯏ 3-4ꯗ ꯅꯥꯔꯤꯕ ꯃꯤꯗꯣ ꯂꯩꯀꯥꯏ ꯌꯨꯝꯊꯪꯅꯕ 3-4 ꯊꯛ ꯅꯤꯛꯇꯅ ꯂꯩꯔꯦꯕ ꯑꯗꯨ ꯌꯥꯝꯅ ꯈꯪꯗꯕꯒꯤꯅꯤ ꯑꯗꯨꯅ ꯑꯦꯋꯥꯔꯅꯦꯁ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯦꯋꯥꯔꯅꯦꯁ ꯌꯥꯝ ꯂꯩꯕ ꯐꯩ ꯁꯣ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯇꯝꯅ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯌꯦꯡꯁꯨ ꯄꯨꯡꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯆꯒꯅꯤ ꯑꯗꯣꯝꯒꯤ ꯑꯈꯪꯕꯁꯤꯡꯗꯣ ꯃꯌꯥꯝꯗꯣ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯥꯛꯇꯅ ꯑꯆꯨꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯥꯡꯖꯔꯤꯕ ꯇꯧꯖꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕꯅꯤ ꯑꯐꯕꯗ ꯂꯧꯁꯤꯟꯕꯤꯌꯨ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁ꯭ꯀꯤꯞ ꯇꯧꯕꯤꯌꯨ ꯉꯥꯡꯖꯔꯤꯕ ꯈꯣꯝꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯍꯪꯕ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯁꯨ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯖꯕ ꯉꯥꯛꯇꯅꯤ ꯑꯗꯣꯝꯅ ꯍꯦꯟꯅ ꯈꯪꯉꯦꯗꯅ ꯑꯗꯣꯝꯅ ꯍꯦꯟꯅ ꯇꯥꯛꯄꯤꯔꯛꯎ ꯍꯦꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯈꯝꯕꯇꯣꯟ ꯌꯨꯝꯅꯥꯝ ꯌꯨꯔꯦꯝꯕꯝ ꯍꯥꯏꯕꯤꯔꯛꯄꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯁꯤ ꯚꯦꯛꯁꯤꯟ ꯀꯥꯞꯈꯤꯕ ꯃꯤꯁꯤ ꯀꯌꯥ ꯁꯨꯔꯒꯦꯅ ꯍꯥꯏꯕꯤꯔꯛꯏ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯚꯦꯛꯁꯤꯟ ꯀꯥꯞꯈꯤꯕꯁꯤ ꯃꯤ ꯀ꯭ꯔꯣꯔ 18 ꯁꯨꯒꯗꯧꯔꯦ 13 ꯈꯔ ꯍꯦꯜꯂꯒ ꯂꯩꯔꯤ ꯀ꯭ꯔꯣꯔ 18 ꯈꯛꯇꯅꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯁꯤ ꯀ꯭ꯔꯣꯔ 150ꯅꯤ ꯑꯗꯨꯅ ꯈꯪꯗꯨꯅ ꯌꯦꯡꯕꯤꯔꯣ ꯃꯁꯤ ꯖꯨꯟ ꯖꯨꯂꯥꯏ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯗꯤ ꯍꯤꯗꯥꯛ ꯀꯥꯞꯄꯁꯤ ꯂꯣꯏꯕ ꯍꯥꯏꯅ ꯄꯥꯔꯒ ꯂꯩꯔꯤ ꯑꯗꯨꯅ ꯃꯁꯤ ꯐꯥꯎꯕꯒꯤ ꯄꯥꯟꯗꯝ ꯌꯧꯅ ꯍꯣꯠꯅꯕꯗ ꯑꯗꯣꯝꯅ ꯏꯁꯥꯒꯤ ꯍꯤꯗꯥꯛ ꯀꯥꯞꯅꯅ ꯍꯣꯠꯅꯕꯤꯌꯨ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯁꯦ ꯈꯔ ꯉꯥꯛꯄꯤꯔꯣ ꯁꯣ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯈꯔ ꯍꯦꯟꯅ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯅ ꯂꯩꯕꯤꯔꯣ ꯑꯦꯛꯁꯔꯁꯥꯏꯁ ꯈꯔ ꯇꯧꯕꯤꯔꯣ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯅꯣꯡꯃꯒꯤ ꯆꯣꯡꯕꯗꯪ ꯑꯣꯏꯔꯁꯨ ꯐꯟ ꯁꯨꯝ ꯆꯣꯡꯉ ꯁꯥꯟꯅꯕꯤꯔꯣ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯊꯛꯄꯤꯔꯣ ꯁ꯭ꯇꯤꯝꯈꯔ ꯇꯧꯕꯤꯔꯣ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯔꯣ ꯑꯗꯣꯝꯅ ꯅꯥꯗꯕ ꯑꯗꯣꯝꯅ ꯃꯥꯏ ꯄꯥꯛꯄꯗꯨꯅꯤ ꯁꯣ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯊꯧꯔꯝ ꯑꯁꯤ ꯂꯥꯟꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯁꯣꯏꯗꯅ ꯄꯨꯡꯐꯝ ꯑꯁꯤ ꯂꯥꯛꯆꯒꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯩꯒꯨꯖꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ